ꯂꯤꯛꯂꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯝꯗꯝꯁꯤꯗ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯁꯥꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯆꯠ ꯑꯃꯗꯤ ꯁꯃꯥꯖꯅ ꯃꯈꯣꯏꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯕ ꯍꯥꯏꯕ ꯑꯁꯤ ꯊꯤꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯋꯥꯔꯛꯀꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡ ꯑꯁꯤꯗ ꯎꯅꯩ꯫ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯆꯠ ꯑꯗꯨ ꯀꯅꯥꯅꯁꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯅꯝꯊꯕ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡ ꯑꯗꯨꯒꯤ ꯄꯤꯔꯛꯄ ꯔꯦꯀꯣꯔꯗꯇꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯋꯥꯔꯛꯇ ꯏꯁꯜꯂꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯥꯔꯇꯤꯁ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯥꯕꯤꯁꯤꯡꯁꯦ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯄꯨꯔꯥ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤ ꯃꯔꯛꯇ ꯇꯤꯟꯗꯕ ꯌꯥꯗꯦ꯫ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯦꯡꯕꯗ ꯍꯪꯒꯣꯏꯒꯗꯧꯕ ꯄꯣꯠ ꯑꯣꯏꯒꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦꯅ ꯈꯟꯖꯩ꯫ ꯁꯃꯥꯖꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯈꯔꯅ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯅꯣꯡꯅꯕꯤꯕ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯆꯠ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯅ ꯄꯥꯔꯂꯔꯅꯆꯤꯡꯕ ꯀꯌꯥ ꯍꯥꯡꯗꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ 시우의 랑인 시우의 알 해 히쿠비 아이푸비 마이베마 ꯅꯪꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯖꯒꯦ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯂꯩꯍꯟꯖꯔꯣꯏ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯗꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯣꯠꯍꯟꯖꯔꯣꯏꯗ ꯗꯗꯥ ꯄꯩꯁꯥ ꯄꯤꯔꯣ ꯑꯩ ꯐꯣꯝ ꯂꯧꯔꯨꯒꯦ ꯀꯌꯥꯅꯣ ꯀꯌꯥ ꯆꯪꯉꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ 2,000-3,000 ꯑꯗꯨꯝ ꯄꯤꯔꯣ 세 5,000원이지 어두는 걸 마음 실고 엥아이고 ꯀꯩꯗꯧꯔꯒꯦ 이마이베마 나사이 마펌나 뭐 할루고 세세 에도 이왜 윤나 투나 라우코 ꯍꯣꯏ ꯗꯗꯥ 가는 돈 살래노 이붕어 나나오빠는 짝크리지 나온다가 하란브로 호이마
ꯃꯤꯡꯗꯣ ꯀꯔꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏ ꯀꯣꯏꯕꯤꯗꯒꯤ ꯑꯦꯁ ꯕꯦꯝꯕꯦꯝ ꯁꯦ ꯐꯣꯝ ꯁꯨꯝ ꯄꯥꯏꯕꯤꯌꯨ ꯁꯣꯝꯒꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯄꯨꯌꯥꯝ ꯔꯟꯖꯤꯇꯥ ꯀꯣꯡꯕꯗꯒꯤ ꯑꯥꯏ ꯂꯛꯁꯃꯤꯕꯥꯏ ꯆꯤꯡꯉꯃꯈꯥꯗꯒꯤ ꯑꯝꯇ ꯆꯪꯖꯔꯛꯇꯦꯕ ꯐꯣꯝ ꯑꯝꯇ ꯂꯧꯖꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯁꯣꯝꯗꯗꯤ ꯂꯦꯡꯁꯤꯟꯕꯤꯌꯨ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯝꯗ꯭ꯔꯤꯕꯣ ꯁꯤꯗꯤ ꯂꯤꯟꯊꯣꯏ ꯉꯁꯤ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯁꯥꯏꯗ ꯉꯥꯏꯖꯔꯨꯔꯒꯦ ꯐꯅꯤ ꯐꯖꯩꯍꯦ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯃꯤꯟꯅꯧꯁꯤꯗꯅ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯉꯥꯏꯈꯣ ꯌꯥꯝ ꯅꯥꯞꯄꯤꯀꯣ ꯂꯥꯎꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒ ꯀꯣꯏꯔꯨꯁꯤ ꯂꯥꯎ ꯅꯪꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤ ꯐꯖꯕ ꯋꯥꯅꯦ ꯂꯥꯎꯅꯦ ꯀꯩ ꯅꯨꯃꯤꯠ ꯈꯤꯇꯪ ꯄꯥꯏꯁꯤꯡꯁꯤꯕꯣ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯀꯔꯤ ꯆꯥꯛꯀꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯣ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯇꯥꯅꯤꯡꯗꯦꯕ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯉꯥ ꯍꯨꯠꯇ꯭ꯔꯤ ꯆꯥꯂꯣ ꯀꯩꯒꯤꯅꯣ ꯃꯤ ꯂꯪꯅꯩꯗꯤ ꯑꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯃꯤꯅ ꯃꯤꯕꯨ ꯈꯔ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩ ꯄꯥꯝꯒꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯅꯣꯏꯁꯨ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯍꯣꯡꯗꯣꯛꯄ ꯐꯩ ꯁꯃꯥꯖꯁꯦ ꯅꯣꯏꯕꯨ ꯎꯕꯗ ꯂꯛꯅꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯆꯠꯂꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯁꯪ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯁꯥꯕꯤꯁꯤꯡꯁꯤꯒ ꯋꯥꯔꯤ ꯇꯧꯔꯤꯁꯦ ꯈꯪꯗꯦꯗ ꯑꯆꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯦ ꯈꯜꯂꯨꯕꯗ ꯃꯝꯃꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯃꯣꯠꯄꯒꯤ ꯑꯃꯣꯠꯄ ꯉꯥꯛꯇ ꯉꯝꯃꯣꯏ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯁꯃꯥꯖꯁꯤꯡ ꯑꯁꯤ ꯅꯥꯔꯛ ꯂꯥꯏꯅꯥ ꯑꯁꯤꯗꯤ ꯃꯇꯝ ꯀꯨꯏꯗꯅ ꯅꯥꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯅ ꯆꯪꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯃꯍꯩꯁꯤꯡꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯏꯅꯥꯅꯤ ꯍꯤꯡꯅꯕꯁꯨ ꯍꯣꯠꯅꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕ ꯇꯧꯈꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯂꯤ ꯃꯈꯩ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯂꯨꯝꯅ ꯑꯝꯇ ꯂꯧꯗꯦ ꯁꯔꯀꯥꯔꯅꯁꯨ ꯑꯔꯥꯟꯕ ꯆꯠꯄ ꯃꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯐꯒꯠꯄꯁꯨ ꯉꯝꯗꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯒꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯥꯟꯅ ꯏꯖꯨꯀꯦꯁꯟꯁꯦ ꯍꯧꯕ ꯃꯊꯧ ꯇꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯏꯁꯇꯦꯖꯇ ꯂꯥꯎꯕꯅꯁꯨ ꯌꯥꯔꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯩ ꯁꯦꯝꯃꯛꯄ ꯃꯊꯧ ꯇꯥꯏ ꯅꯪ ꯑꯩ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯁꯦ ꯑꯔꯥꯟꯕ ꯇꯧꯅꯒꯨꯝꯁꯦ ꯁꯃꯥꯖ ꯑꯁꯦ ꯃꯊꯟꯇ ꯏꯪ ꯇꯞꯄꯛꯀꯅꯤ ꯀꯥꯟꯗꯦ ꯆꯠꯁꯦ ꯆꯠꯁꯤ ꯀꯥꯏꯗꯅꯣ ꯌꯥꯝ ꯆꯤꯡ ꯂꯦꯝꯃꯤꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯅꯦ ꯅꯨꯡꯁꯤꯀꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯈꯪꯅꯅꯤꯡꯉꯤꯀꯣ ꯑꯁꯦꯡꯕꯅꯦ ꯋꯥ ꯂꯥꯟ ꯌꯥꯝꯇ ꯉꯥꯡꯗꯦ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯀꯣ ꯂꯥꯜꯂꯕ꯭ꯔꯅꯦ ꯍꯥꯏꯌꯣ ꯑꯁꯦꯡꯕꯒꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯐꯔꯛ ꯇꯥꯔꯕꯣ ꯂꯥꯟꯕ꯭ꯔꯅꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯈꯤꯇꯪ ꯅꯛꯁꯤꯜꯂ ꯊꯣꯛꯀꯦꯗꯧꯒꯦ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯍꯧꯒꯦꯕ ꯌꯥꯝ ꯐꯖꯩꯌꯦ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯑꯁꯦꯡꯕꯒꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯕꯒꯤ ꯋꯥꯅꯤ ꯐꯖꯕꯤꯅ ꯐꯖꯕꯒꯗꯤ ꯉꯥꯎꯏꯀꯣ ꯇꯥꯃꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯇꯥꯃꯣꯁꯦ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦꯅꯦ ꯊꯣꯏꯒꯤꯗꯣ ꯇꯥꯃꯣ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯑꯩ ꯊꯣꯏꯅꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯇꯥꯃꯣ ꯅꯪꯗꯤ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯝꯃꯤꯕ ꯑꯩ ꯇꯥꯃꯣ ꯑꯩ ꯃꯤꯁ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯁꯀꯤ ꯐꯣꯝ ꯊꯥꯖꯤꯜꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗ ꯇꯥꯃꯣ ꯎꯕꯗ ꯁꯨꯝ ꯆꯪꯉꯛꯄꯅꯦ ꯂꯩꯍꯧꯔꯣꯀꯣ ꯄꯥꯃꯨꯕꯤ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗ ꯑꯩ ꯆꯃꯝꯅꯔꯤꯅꯤ ꯆꯠꯂꯨꯗꯦ ꯃꯤꯅ ꯑꯁꯨꯛ ꯈꯪꯅ ꯅꯉꯣꯟꯗ ꯀꯧꯔꯝꯃꯤꯗꯨꯕꯨ ꯅꯠꯇꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯏꯃꯥ ꯄꯨꯛꯀꯤ ꯎꯗꯦꯃꯤ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯌꯨꯃꯤ ꯑꯁ ꯈꯪꯗꯦꯃꯤ ꯑꯁ ꯕꯦꯡꯀꯤ ꯑꯀꯨꯞꯄ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯑꯩꯅ ꯃꯦꯅꯦꯖꯔꯗ ꯁꯤꯟꯅꯖꯔꯝꯃꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣꯁꯨ ꯂꯩꯕꯤꯔꯝꯃꯦ ꯑꯍꯣꯏ ꯇꯥꯃꯣꯒ ꯎꯅꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯈꯟꯕꯅꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯀꯔꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯀꯔꯤ ꯋꯥꯔꯤ ꯇꯥꯃꯣꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯕ꯭ꯔꯣ
ꯂꯩ ꯀꯩꯗꯧꯔꯕ ꯇꯥꯃꯣ ꯑꯩꯁꯦ ꯇꯥꯃꯣ ꯍꯣꯏꯒꯤ ꯏꯅꯥꯎ ꯍꯣꯏꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯀꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯁꯤꯟꯖꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯝꯅ ꯂꯣꯏꯅꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯖꯕ ꯃꯤꯁꯛꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯦꯁꯤꯁꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯔꯤꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯅꯥꯎꯒꯤ ꯃꯔꯝꯗꯗꯤ ꯈꯪꯕꯤꯔꯕ꯭ꯔꯥ ꯑꯩ ꯈꯪꯖꯗꯦ ꯇꯥꯃꯣ ꯍꯣꯏ ꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯍꯣꯏ ꯌꯨꯝꯗꯨꯕꯨ ꯀꯋꯥꯗꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯤ ꯍꯣꯏ ꯌꯥꯝꯕ Sabang apa pakai kalau berdiri? Ada pemain makan pakai betai. Mana mau tu phung ni ber, nama sangun kaya mana mau cah? Masih ini na, yang mana mau mau terus tahu bisa? Mana ni phung ni? Mana ni phung betai? Phung mana? ꯌꯥꯝꯕ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯌꯥꯝꯕ ꯏꯅꯥꯎꯁꯦ ꯀꯝꯗꯧꯋꯦ ꯌꯥꯝꯕꯅ ꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯁꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯊꯕꯛ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗꯨꯗ ꯏꯌꯥꯝꯕꯒꯤ ꯅꯥꯛꯇ ꯑꯩꯅ ꯊꯥꯖꯈꯤꯕꯅꯤ ꯒꯨꯗ ꯉꯥꯏꯈꯣ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯥꯏ ꯅꯨꯄꯤꯗꯣ ꯐꯖꯅ ꯊꯦꯝꯃꯣ ꯍꯣꯏ ꯌꯥꯝꯕ ꯄꯩꯁꯥ ꯄꯤꯁꯜꯂꯨ ꯁꯦꯟꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤꯅꯦ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯎꯅꯕꯗꯣ ꯏꯅꯥꯎꯁꯤꯒ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯆꯠꯂꯣ ꯆꯠꯂꯨꯈꯤꯒꯦ ꯌꯥꯝꯕ ꯆꯠꯂꯣ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯑꯁꯤ ꯄꯨꯔꯥ ꯀꯣꯛꯆꯥꯛꯅꯤ ꯅꯣꯁꯇꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯋꯥꯅꯤ ꯐꯤꯕꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯁꯤ ꯏꯆꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯑꯁ ꯑꯗꯨꯝꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯣꯕ ꯃꯗꯣ ꯑꯐꯕ ꯅꯠꯇꯦ ꯑꯩ ꯉꯝꯖꯔꯔꯣꯏ ꯑꯁ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯗꯧꯅꯤ ꯀꯩꯅꯣ ꯁꯦ ꯑꯃꯨꯛꯇ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯕ ꯁꯤ ꯑꯣꯏꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯂꯧꯁꯜꯂꯣꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯀꯣ ꯑꯩ ꯆꯠꯂꯒꯦ ꯇꯥꯏꯕꯪꯄꯥꯟꯁꯦ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯈꯣꯏꯗꯥꯖꯕ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯅ ꯍꯤꯡꯖꯕꯗ ꯅꯣꯡꯅꯕꯤꯗꯣꯏꯒꯤ ꯃꯌꯥ ꯀꯥꯈꯠꯇꯅ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯏꯔꯨꯗꯅ ꯏꯅꯥꯎ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯟꯕꯤꯔꯣ ꯂꯥꯛꯑꯅꯤ ꯈꯛꯇꯅꯤ ꯆꯪꯉꯤꯕ ꯑꯩꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯕꯨꯛꯁꯦ ꯐꯠꯈꯤꯗ꯭ꯔꯖꯥꯠꯅꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯦ ꯀꯩꯅꯣ ꯌꯥꯃꯨꯡ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯀꯩꯅꯣ ꯁꯤꯕꯨ ꯀꯔꯤ ꯁꯝꯈꯥꯛ ꯂꯈꯥꯛꯅꯣ ꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯝꯈꯥꯛꯀꯦꯗꯤ ꯅꯪꯅ ꯌꯥꯗꯦ ꯅꯁꯛꯇꯣ ꯃꯤꯡꯁꯦꯟꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯔꯤ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯅꯀꯣꯛ ꯇꯥꯡꯕꯁꯤꯗ ꯁꯝ ꯈꯥꯛꯀꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅ ꯍꯟꯖꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯣ ꯁꯤꯗꯒ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩ ꯌꯨꯝ ꯁꯣꯠ ꯂꯩꯖꯔꯣ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯌꯨꯝꯗ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏꯅꯒꯨꯝꯁꯤ ꯑꯩꯅꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯔꯣꯏꯅ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯃꯨꯡꯁꯤ ꯂꯩꯔꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯈꯛꯇꯅꯤ ꯏꯌꯥꯝꯕꯅ ꯁꯨꯝ ꯇꯧꯁꯤꯜꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯏꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ ꯈꯔ ꯈꯔ ꯈꯟꯊꯅꯕꯁꯨ ꯐꯔꯕꯅꯦ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕ ꯋꯥ ꯍꯩꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯂꯨ ꯊꯣꯡꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯑꯩꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯍꯜꯂꯨ ꯑꯃꯔꯣꯝꯗ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯔꯨꯔꯒꯦ ꯅꯪꯅ ꯐꯅ ꯁꯤꯡꯅꯔꯛꯂꯕꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯅꯪꯅꯅꯦ ꯏꯌꯥꯝꯕꯒꯤ ꯃꯊꯧꯁꯦ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄ ꯇꯥꯕ ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯁꯤꯕꯣ ꯚꯥꯞ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯃꯥꯏ ꯁꯣꯜꯂꯤ ꯑꯁ ꯇꯧꯔꯤꯁꯤꯡ ꯃꯤꯠ ꯅꯥꯈ꯭ꯔꯦ
ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ ꯍꯥ ꯅꯣꯡꯃ ꯑꯩ ꯏꯅꯥꯎꯄꯥꯒ ꯌꯨꯝꯗ ꯂꯥꯛꯈꯤꯕꯗꯣ ꯑꯁ ꯁꯦꯛꯃꯥꯏꯗ ꯊꯦꯡꯅꯩꯅ ꯇꯧꯕꯗꯣ ꯑꯣ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯀꯥꯏ ꯂꯝꯕꯤꯁꯤꯅꯣ ꯍꯧꯖꯤꯛꯁꯦ ꯑꯣꯐꯤꯁ ꯐꯥꯎꯗꯪ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯑꯣꯐꯤꯁ ꯀꯩ ꯑꯣꯐꯤꯁꯇ ꯂꯩꯕꯤꯒꯦ ꯆꯨꯝꯅ NGO ꯑꯃꯗ ꯂꯩꯖꯕꯅꯤ ꯑꯣ ꯑꯥꯗ ꯑꯣꯟꯊꯣꯡ ꯊꯤꯅ ꯅꯨꯄꯤ ꯑꯃꯅ ꯅꯥꯇꯩ ꯆꯥꯗꯅ ꯑꯉꯥꯡꯁꯤꯕꯨ ꯆꯤꯡꯕꯤꯔꯤꯁꯤꯕꯨ ꯂꯥꯛꯑꯣꯏ ꯃꯤ ꯀꯩ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯨ ꯂꯥꯛꯑꯣꯏ ꯃꯤ ꯅꯪꯕꯣ ꯂꯥꯛꯑꯣꯏ ꯃꯤ ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯂꯥꯛꯑꯣꯏ ꯀꯩꯅꯣ ꯑꯉꯥꯡꯁꯤꯕꯣ ꯁꯨꯝꯒ ꯆꯤꯡꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯥꯅꯤ ꯑꯩꯒꯤ ꯑꯉꯥꯡꯅꯤ ꯂꯝ ꯈꯔ ꯍꯦꯟꯕ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯂꯥꯛꯑꯣꯏ ꯃꯤ ꯃꯁꯤ ꯉꯥꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯅꯥꯎ ꯃꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯐꯖꯅ ꯆꯠꯂꯣꯗꯅ ꯃꯁꯤ ꯉꯥꯛꯁꯦ ꯀꯩꯅꯣꯅꯤ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣꯏ ꯃꯤ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯏ ꯃꯤ ꯃꯥꯅ ꯂꯥꯛꯑꯣꯏ ꯃꯤ ꯅꯪꯕꯨ ꯆꯠꯁꯦ ꯏꯕꯨꯡꯉꯣ ꯃꯃꯥ ꯍꯥꯏꯁꯤ ꯆꯠꯂꯣ ꯃꯃꯥ ꯍꯥꯏꯁꯤ ꯆꯠꯂꯣ ꯃꯥꯗꯤ ꯃꯃꯥꯗꯨ ꯅꯠꯇꯦ 이씨 ꯑꯩ ꯆꯠꯄ ꯃꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯣꯏ ꯀꯩꯅꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯦ ꯋꯥꯐꯝꯁꯤꯗ ꯏꯕꯨꯡ ꯍꯣꯏ ꯌꯥꯎꯕꯤꯔꯛꯀꯅꯣ ꯃꯁꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯋꯥꯅꯤ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯄꯟꯅ ꯄꯤꯔꯤꯁꯦ ꯀꯔꯤ ꯇꯨꯃꯤꯟꯅ ꯑꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯥꯏꯗꯅꯣ ꯍꯥ ꯀꯥꯏꯗꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯑꯣꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣꯅꯤ ꯇꯜꯂꯦ ꯍꯣꯏ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯌꯥꯔꯦꯁꯦ ꯅꯣꯏ ꯃꯌꯥꯝꯅꯦ ꯋꯥꯐꯝꯁꯤꯗ ꯌꯥꯎꯕꯤꯔꯛꯀꯅꯣ 이제 영통비로 이제 영통비로 고향 징조 왕 이제 영통비로 어이 이제 영통 가이자 도이노 레포시다 실레포 앙앙 징만 왔다 어이 너희 맴 떠글로 원래 깔리 깔랑아 발 파래 맴 통비로 ꯊꯕꯛ ꯑꯃ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯅꯁꯥ ꯅꯥꯟꯅ ꯆꯠꯂꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯁꯥꯎꯅꯦ ꯅꯃꯤꯟꯅ ꯅꯥꯆꯣꯏꯒꯅꯨ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯈꯪꯂꯁꯨ ꯇꯧꯕ ꯇꯥꯕꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯤꯟꯐꯝꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯄꯤꯁꯨ ꯄꯤꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯁꯣꯁꯥꯏꯠ ꯄꯥꯎꯗꯪ ꯍꯦꯛ ꯂꯤꯛ ꯑꯣꯏꯅꯔꯛꯄꯗ ꯏꯁꯥꯒꯤ ꯌꯨꯝ ꯇꯨꯝꯅꯕꯤ ꯀꯥꯎꯅꯔꯨꯁꯤ ꯕꯣꯁ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯍꯤꯃꯥꯒꯤ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯑꯣ ꯌꯦꯁ ꯑꯩ ꯇꯥꯛꯀꯦ ꯃꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39 ꯅꯦ ꯃꯁꯤ ꯀꯣꯍꯤꯃꯥꯒꯤ ꯍꯩꯖꯤꯟꯐꯝꯅꯦ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯃꯁꯤꯒꯤ ꯂꯦꯐ ꯊꯪꯕ ꯁꯥꯏꯗꯇ ꯍꯣꯇꯦꯜ ꯑꯃ ꯂꯩꯒꯅꯤ ꯍꯣꯇꯦꯜꯁꯤꯒꯤ ꯃꯃꯤꯡ ꯔꯦꯁ ꯍꯥꯎꯁ ꯃꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 209ꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯂꯩꯕꯅꯤ ꯐꯥꯗꯔ ꯂꯩꯕꯅꯤ ꯑꯣꯀꯦ ꯕꯣꯁ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯛꯑꯕꯅꯤꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯆꯪꯁꯤꯟꯕ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯦꯡꯗꯦ ꯕꯣꯁ ꯑꯁꯦꯡꯕꯅꯤ ꯕꯣꯁ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯌꯦꯁ ꯍꯧꯖꯤꯛ ꯑꯁꯤ ꯑꯝꯕ ꯆꯥꯅꯕ ꯖꯨꯛꯅꯤ ꯔꯥꯏꯠ ꯍꯤꯡꯕꯗ ꯀꯥꯟꯅꯔꯣꯏꯗꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯔꯒꯗꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯣ ꯍꯤꯡꯕ ꯄꯥꯝꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗ ꯁꯤꯟꯅꯕ ꯃꯤꯅ ꯃꯤꯕꯨ ꯀꯟꯕꯅꯤꯅꯦ ꯕꯣꯁ ꯌꯦꯁ ꯑꯣꯀꯦ ꯕꯣꯁ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯦꯖꯦꯜ ꯑꯃ ꯐꯥꯈ꯭ꯔꯦ ꯀꯔꯤ ꯀꯣꯜꯕ꯭ꯂꯠꯇ ꯃꯤꯕꯨ ꯍꯥꯠꯄ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯍꯦ ꯗꯪ ꯌꯨꯝꯁꯤ ꯑꯆꯨꯝꯕꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯍꯥꯛ ꯃꯁꯥ ꯂꯩꯕ꯭ꯔꯥ ꯃꯁꯥꯗꯤ ꯆꯠꯊꯣꯛꯈꯤ ꯑꯆꯨꯝꯕ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯊꯥꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯆꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯏꯇꯠ ꯇꯠꯇꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯦꯝꯕꯗ ꯄꯤꯈꯝꯅꯒꯅꯤ ꯏꯌꯥꯝꯕ ꯆꯠꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅ ꯀꯔꯤ ꯀꯥꯏꯔꯨꯗꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯔꯛꯏꯕꯅꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯕꯨ ꯀꯔꯤ ꯂꯥꯜꯂꯨꯔꯕꯖꯥꯠꯅꯣ ꯌꯥꯝꯕꯨꯡꯅ
ꯑꯉꯥꯡꯁꯤꯡ ꯀꯟꯕꯤꯔꯝꯕꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯝꯗꯧꯅ ꯅꯨꯄꯤꯗꯨꯗ ꯊꯥꯖꯕ ꯊꯝꯂꯨꯔꯤꯕꯅꯣ ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯃꯝꯃꯦ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯅꯔꯕꯅꯤ ꯅꯤꯛꯂꯥ ꯊꯣꯛ ꯊꯣꯛꯇꯅ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯝ ꯂꯩꯅꯔꯕꯅꯤ ꯅꯨꯄꯤꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯕꯗ ꯊꯥꯖꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯈꯜꯂꯨꯕꯗ ꯐꯒꯗ꯭ꯔꯅ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯟꯗꯗꯅ ꯃꯤꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯊꯥꯖꯔꯨꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯖꯥꯇꯤꯅꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯣꯏꯔꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯣꯏꯕ ꯄ꯭ꯔꯖꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯇꯣꯛꯑꯁꯤ ꯃꯁꯤ ꯋꯥꯁꯤꯃ ꯅꯪ ꯔꯤꯁꯥꯔꯁ ꯋꯥꯔꯛꯇꯤ ꯀꯝꯗꯧꯔꯤ ꯑꯗꯨꯝ ꯆꯠꯊꯔꯤ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯊꯥ 3ꯃꯨꯛꯇ ꯉꯥꯏꯔꯦ ꯌꯥꯝꯕꯨꯡꯁꯨ ꯈꯪꯉꯝꯒꯅꯤ ꯊꯧꯏꯅ ꯍꯪꯉꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨ ꯋꯥ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯑꯩ ꯅꯪ ꯊꯥꯛꯄꯁꯨ ꯉꯝꯈꯤꯔꯣꯏ ꯌꯥꯝꯕꯨꯡꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯏꯅꯦꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯗꯨꯒꯅꯦ ꯌꯥꯝꯕꯣ ꯑꯩꯗꯤ ꯆꯦꯜꯂꯛꯄꯗ ꯆꯦꯟꯆꯥꯛꯁꯨ ꯑꯗꯨꯝ ꯄꯣꯔꯛꯑꯗꯕꯅꯤ ꯍꯌꯦꯡ ꯆꯔꯥ ꯍꯦꯟꯗꯅꯕ ꯇꯥꯏꯡꯗꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯇꯥꯃꯣ ꯅꯣꯏ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯎ ꯌꯥꯗꯕꯤꯗꯣ ꯅꯪꯁꯨ ꯇꯧꯔꯦ ꯅꯪ ꯂꯩꯖꯍꯧꯔꯣ ꯉꯥꯏꯈꯣꯃꯤ ꯋꯥꯝꯇ ꯍꯩ ꯇꯥꯈꯣꯕ ꯑꯁ ꯉꯥꯏꯈꯣꯃꯤ ꯂꯤꯛꯂꯥ ꯅꯪꯕꯣ पोजिंग फजा लो ज्ञान दान चप तमुने कैन वॉक फजा लो सोकनी हयें फरी दा तोकनी नसाद पोना मने खर टेकलो नसाद फ्लेक्सिबल लोयो थोला लो करे यार माले नक्ति मिस लो दे आदम को जन मांगा पोंदे पोजिंग फजा लो Get watch fazal. Salo. Smile fazalo. Very good. Fazale. Hello, no, Miss Manipur contest tu tang kya tong ne no. Hey, tu thang nai no. Ai no, mi ngai ta de. Ha. No Miss Manipur contest ta kya tong ne no ni. Handak thasi ge arobida natraga next month ge arobida tawgani hayeda. Kari no moi du na pang ye thui du na. Ai di thaja dribu no ise. Mi tawbudi soina tawni harisidi. Sponsor ga su phajana phangi hari ponida. Ai no ise mi amam dei lupa lising ni longro. मी कुमंगागी दी लुपा लिसिंग अंखे सेंदोई लुपा मरी का बीदा सालसु लिसिंग अनिनी था मरी आई थो दी लुपा लिसिंग निपाल यामी हे सितो ख्रमोई काना दुनी ददा नंगी दी पैसा द पादना लैरे मी टेलेंट सर्च तौबिदना लेबा के कानबा तौरिबनी थागत के दी खंद्रदन मिंग ने मरोल मा छेन्याय छेन छेलाई चुरे को ददा नंग हे छेनाउ दे का यारे हां हे आई दी लक्ष्मी जे कुबी आई पुबी जे अरे इमु सीजानी है कोई साइड का लेरम दीबा मा अइन मोय थोंगा न लुमझन ना बा चिट्ठी के दाजन न फोन नंबर लोक्सन न तो लोइदे जानी है अहिंग तुम न रोइदे जानी है मैसेज का ताना न मसा सिगा लुमदो मा कना देसी नंगु मीना पाखंग अरिबा हाइनरबनी को ओ लक्ष्मी लुमदोइ सरपुदिने इना मम लुमुचु लुमया दिने ना अदो ददा वाई अइनसु नंग चमिन ngam नंगी कंटेस्ट की असेल चटपा जगोई तम खोरप चपदा सेक्शन हुजिंग मतम न मी सिंग जे अंत चुमना खलु सालो योलम अइना सुम खन मद मी खर मान जे नावाई नंगु कलेबा करी अचुम्बा बन पादो मा मंगाई मी मा मादिने नान जो आइगा अंगांग मरी मंगा कन्विनग्राम मतमजिदा मीगी मतें पुक्चेल छेंग पांगी माजा आइदी थागनी
ꯁꯣꯝ ꯑꯆꯨꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ, ꯀꯔꯤ? ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯣꯝꯒꯤ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯅꯤꯡꯗꯨꯅ ꯂꯥꯛꯑꯝꯃꯦ. ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯗ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯦꯅꯦ. ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯀꯥꯏ ꯆꯠꯕꯤꯗꯣꯏꯅꯣ? ꯀꯔꯤ ꯃꯇꯥꯡꯒꯤꯅ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯃꯤꯁꯦ? ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯨꯏ ꯊꯤꯔꯤ. ꯂꯥꯛꯑꯣ, ꯊꯕꯛ ꯑꯃ ꯆꯠꯁꯤ ꯂꯥꯛꯑꯣ. ꯉꯥꯏꯈꯣ, ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯌꯥꯔꯦ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ. ꯀꯅꯥꯅꯣ ꯁꯤꯕꯣ? ꯈꯪꯗꯦꯗ ꯑꯩ. ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ? ꯁꯛꯈꯪꯗꯕ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯕꯗ ꯈꯔ ꯆꯦꯛꯁꯤꯟꯖꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ. ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤꯅ ꯍꯥꯏꯔꯝꯃꯤ. ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯅꯪꯅ ꯁꯣꯝꯗ ꯍꯦꯛ ꯆꯠꯂꯤꯁꯤ ꯀꯥꯏꯗꯅꯣ? ꯇꯥꯃꯣ ꯑꯩ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯤꯅꯦ. ꯅꯪ ꯃꯤꯁ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯁ ꯌꯥꯎꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯌꯥꯎꯗꯣꯏꯅꯤꯗ. ꯅꯣꯏ ꯌꯨꯝꯁꯦ ꯑꯁꯦꯡꯕꯗꯤ ꯀꯥꯏꯗꯩꯅꯣ? ꯗꯥ ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯉꯦ ꯀꯋꯥꯗ. ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ, ꯑꯩꯈꯣꯏ ꯗꯗꯥ ꯇꯝꯍꯟꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯅꯣꯡꯃ ꯊꯦꯡꯅꯩ ꯍꯥꯏ. ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯑꯩ ꯅꯣꯡꯃ ꯁꯤꯗ ꯂꯥꯛꯀꯦ. ꯁꯣꯏꯗꯕꯤ. ꯁꯣꯏꯔꯣꯏꯅꯦ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯩꯒꯤ ꯊꯤꯖꯤꯟꯕ ꯔꯦꯀꯣꯔꯗꯇ ꯃꯩꯇꯩꯅ ꯃꯁꯤꯡ ꯍꯦꯜꯂꯤ. ꯆꯤꯡꯃꯤ ꯃꯁꯤꯡ ꯑꯩꯅ ꯐꯪꯖꯕꯗ 13. ꯔꯦꯀꯣꯔꯗ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ. ꯃꯁꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯔꯦꯀꯣꯔꯗ. ꯅꯪꯅ ꯅꯨꯄꯤ ꯁꯥꯕꯤ ꯃꯁꯤꯡ ꯍꯣꯠꯇꯨꯅ ꯂꯩꯕ. ꯑꯗꯨꯒ ꯅꯪꯒꯤ ꯍꯦꯔꯣꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ. ꯑꯅꯤꯃꯛ ꯎꯕꯗ ꯑꯩꯗꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯅꯦ. ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯕꯦꯝꯃ. ꯑꯩꯗꯤ ꯏꯃꯤꯠꯁꯤꯅ ꯍꯦꯛ ꯎꯔꯛꯑꯕꯅꯤꯅꯦ. ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ. ꯄꯥꯝꯗ꯭ꯔꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ. ꯅꯨꯡꯇꯤꯒꯤ ꯕꯨꯂꯥꯛꯑꯁꯤꯔꯥꯅ ꯈꯜꯂꯕꯅꯦ. ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥ. ꯑꯍꯜ ꯂꯃꯟ ꯉꯁꯤ ꯂꯩꯇ꯭ꯔꯦ. ꯃꯤꯅꯁꯨ ꯀꯔꯤ ꯀꯔꯤ ꯌꯥꯖ ꯉꯥꯡꯅꯈꯤꯅꯤ. ꯉꯥꯡꯅꯖꯁꯅꯨ. ꯀꯜꯂꯛꯇꯣꯏꯅꯦ. ꯑꯁꯦꯡꯕꯅꯦ ꯌꯥꯝꯕꯨꯡ. ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯍꯜꯂꯔꯣꯏ. ꯍꯣꯏ, ꯐꯥꯒꯤ ꯇꯧꯅꯨ. ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯦ. ꯆꯠꯂꯣ ꯂꯣ. ꯑꯦ. ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯅꯤ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯆꯠꯂꯣ. ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯗ. ꯆꯨꯝꯅ ꯌꯥꯝꯕꯨꯡꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ. ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ. ꯉꯥꯏꯈꯣꯁꯦ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯁꯤꯁꯦ? ꯍꯥꯏꯔꯔꯣꯏ. ꯑꯩꯒꯨꯝꯕ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯣꯏ ꯂꯩꯀꯥꯏꯁꯤꯅ ꯎꯕꯗ ꯆꯨꯝꯅ ꯎꯔꯔꯣꯏ. ꯑꯩ ꯆꯠꯂꯒꯦ. ꯉꯥꯏꯈꯣꯕ ꯀꯩꯗꯧꯔꯒꯦ? ꯆꯪꯁꯤ ꯂꯥꯛꯑꯣ. ꯊꯥꯗꯣꯛꯑꯝꯃꯤ. ꯑꯩ ꯆꯠꯂꯒꯦꯕ. ꯀꯔꯤꯅꯣ ꯑꯗꯨꯝ ꯁꯥꯎꯏꯗꯨꯕꯣ? ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯦ. ꯁꯦ, ꯊꯥꯗꯣꯛꯑꯣꯕ. ꯂꯥꯛꯑꯣꯁꯦ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯍꯩꯃꯥ, ꯏꯕꯦꯝꯃ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦ, ꯑꯆꯨꯝꯕ, ꯅꯣꯏꯕꯨ ꯆꯥꯒ ꯑꯝꯇ ꯊꯛꯃꯤꯟꯅꯗ꯭ꯔꯕꯣ? ꯍꯩꯃꯥ, ꯀꯩꯅꯣ ꯅꯕꯥꯅꯤꯒꯤ ꯁꯤꯕꯨ ꯁꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯁꯥꯎꯅꯅꯨ. ꯑꯌꯦꯡꯕ ꯑꯩ ꯏꯀꯥꯏꯖꯩꯀꯣ. ꯕꯦꯝꯃ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯆꯥꯒ ꯍꯥꯎꯅ ꯁꯦꯝꯕꯤꯔꯛꯀꯦꯕ. ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯦꯕꯀꯣ. ꯑꯩ ꯊꯨꯔꯛꯀꯦꯀꯣ. ꯌꯥꯝꯕꯨꯡꯆꯣ, ꯌꯥꯔꯅꯤꯗ. ꯁꯦꯝꯕꯤꯔꯨꯔꯅꯨ. ꯌꯥꯔꯗ꯭ꯔꯅꯦ? ꯍꯣꯏ. ꯐꯔꯦ. ꯉꯥꯏꯈꯣꯅꯦ. ꯅꯪꯕꯨ ꯑꯩꯈꯣꯏꯒꯨꯝꯕꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯃꯔꯝꯗ ꯔꯤꯁꯥꯔꯁ ꯋꯥꯔꯛꯀ ꯇꯧꯋꯦꯅ ꯇꯥꯏ. ꯑꯗꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯌꯥꯝꯕꯨꯡꯆꯣ. ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ, ꯑꯃꯠꯇ ꯍꯦꯛ ꯆꯤꯊꯗꯅ ꯈꯣꯝꯖꯜꯂꯨ, ꯇꯥꯁꯜꯂꯨ, ꯑꯗꯨꯒꯅꯦ ꯏꯁꯜꯂꯨꯀꯣ. ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯨꯝꯕꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯅꯠꯇꯦ,
마렘ꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨꯅꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕꯅꯦ ꯃꯤ ꯌꯦꯡꯉꯣꯏ ꯃꯤꯗꯤ ꯂꯥꯏꯔꯗꯅꯅꯦ ꯌꯦꯟ ꯉꯥꯅꯨ ꯈꯨꯅꯨ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯗꯅꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯂꯩꯕ꯭ꯔꯅꯦꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯟꯅꯥꯎ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯑꯃꯣꯝꯅꯦꯅ ꯂꯣꯏꯖꯕ ꯃꯔꯨꯝ ꯀꯣꯛꯇꯣꯔꯦꯅ ꯍꯔꯥꯎꯖꯗꯅ ꯍꯥꯇꯝ ꯐꯥꯔꯀꯥꯟꯗꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯦ ꯍꯥꯏꯅ ꯈꯣꯡꯗꯣꯔꯛꯄꯒꯤ ꯋꯥꯅꯤꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯁꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦꯅꯦ ꯑꯩꯈꯣꯏꯒꯨꯝꯕꯤ ꯑꯃ ꯃꯤꯁ ꯃꯅꯤꯄꯨꯔ ꯀꯟꯇꯦꯁ ꯌꯥꯎꯅꯦꯅ ꯇꯥꯏꯌꯦꯕ ꯑꯁ ꯆꯠꯂꯣꯍꯦ ꯆꯠꯅꯕ ꯌꯥꯗꯕꯤ ꯋꯥ ꯉꯥꯡꯉꯗꯅ ꯌꯥꯝ ꯏꯃꯨꯡ ꯆꯪꯈꯤꯗ꯭ꯔꯣꯒꯦ ꯑꯁꯦꯡꯕꯅꯦ ꯌꯥꯝꯕꯨꯡ ꯋꯥꯐꯝꯁꯤꯅꯦ ꯑꯩꯅ ꯉꯁꯤ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯂꯥꯛꯏꯕꯁꯦ ꯑꯗꯨꯅꯦꯕ ꯏꯕꯦꯝꯃ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯃꯣꯏ ꯍꯥꯏꯅꯩꯁꯤꯕꯣ अयो Cái chuyện अयो Cái chuyện kìa Kem chuyện Phải kìa Xin bà ta đi đi अयो अयो 이비 뭐 넘부 가이쇼에. 팽가노 해 아이씨. 가리 구탕노 아이코이니 와리 먹는 게이다. 그래서 ꯑꯗꯨꯅꯤ ꯕꯣꯁ 잡아지. ꯄꯥꯏꯕ ꯌꯥꯗꯕꯅꯦꯕ 아쑥 벗으면 넘지 마시다. 혼자서 못 남고. 가만히 저리 가리누. 마루 가이 맛이. 마루 자, 솜들 심다 마팅 방비로 봐. 이마 그대우래 그대우르게 그대우르게 봐 하 까나가 가리가 그대우르게 튕기나봐 오이라 말레 이붕어 마콩다라 가림 카라 쇠 이붕어 저봐 나나 오빠 가리나 쏘에예 엉들 나오미 kaino tawrisibo swai de yena chathokano isu yade karino nanau pa haisibo asibu nupi na tabasalo ngak pham kislao ihe ima di kau ru re bema ngak ta changa ko imung pham chila ꯀꯩꯗꯧꯔꯦ yengo tawrisi ꯀꯩꯗꯧꯔꯒꯦ ꯍꯥ gari ga thingjana ru re ye ꯍꯥ ain han haidro mathan chalanga noidana hauji de kari sare cha se changa si che ꯏꯒꯂꯥ ꯀꯗꯣꯝꯗꯩꯅꯣ ai maga lakminabane ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯣꯡꯒ ꯂꯥꯛ ꯊꯣꯡ ꯂꯥꯛꯑꯣ ꯁꯤꯂꯥꯛꯑꯣ ꯐꯝꯁꯤꯂꯣ ꯏꯒꯂꯥꯒ ꯑꯩꯈꯣꯏ ꯊꯣꯏꯕ ꯃꯥꯅ ꯈꯪꯅꯕ꯭ꯔꯅꯦ ꯈꯪꯅꯗꯦ ꯂꯝꯕꯤꯗ ꯊꯧꯗꯣꯛꯇꯨ ꯊꯣꯛꯑꯝꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯔꯝꯕꯅꯦ ꯑꯣ मागी गारीदुसु वर्कशॉप अमदा खरा यानबा सेंबियो हायरमबने आइदि माबु हॉस्पिटल चलुसे हायबने अदुदा कैसु तौदे हायबदुदा चुमना सुम लागमिनारबने ꯏꯒꯂꯥꯕ ꯍꯟꯅ ꯇꯧꯕꯤꯃꯟ ꯈꯪꯕ ꯁꯔꯤ ꯑꯩ ꯑꯗꯨ ꯆꯥꯔ ꯀꯩꯅꯣꯃ यानी यानी तमो लोनबिरुरनो अदु तमो आई वाम थांजेगे हौजी आइगा लागमिनाजबा इमानबी हायगद्रा करिनो माबु इमानसु तामुनसु मंगोंदना नाव हायरिसिबु ꯏꯒꯂꯥ ꯋꯥꯐꯝꯁꯦ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯅꯪꯅ ꯇꯥꯕꯗ ꯁꯨꯡꯉꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯄꯨꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯣꯜꯍꯟꯈꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯥꯎꯈꯠꯂꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯅ ꯅꯨꯄꯤ ꯑꯣꯟꯕ ꯉꯝꯈꯤ ꯅꯪ ꯅꯁꯥ ꯀꯔꯤꯝ ꯇꯧꯗ꯭ꯔꯣꯕ कैसुम तौद्रे दा ꯅꯣ ꯀꯩꯗꯧꯔꯦ ꯂꯥꯎ ꯇꯝ ꯆꯠꯁꯤ Hello, it's me, brother of Thoi. I'm calling from Impal. My brother is getting some pain now. Yes. Yeah, thank you, doctor. No.
डॉक्टर कम तौर हिदा इरकपद चांग चारगा तम तम फरकनी नक्शा नुआइतो कम नुआइतो खलुरन इमा इमा खोइला इमा अखोइना नाउजे नुपी ओलमने नुपी मालद्रा नुपी ओलमनी मा खोंजेन जु नुपी ओलमनी मा खना ऑपरेशन तौरगा पूरा नुपी खोंजेन थोमनी मा इमा लो चंगो लो ngaiko ima mai lok thok gi nang ken tok droba कशु तौद्रेदा aidi nang asai haksang am de da pakhaluram एरोप्लेन सांगना तुंगपगी कोंगो बोय जानी दादा फर फर
ताइबंगसीदा साचगे निंगतमना ngasiगी ताइबंगसीदा irang langi putning se itaw tawi wakhal se irang langi putning se itaw tawi wakhal se Mima, ho Mima, amukta tholo mapanda. Ini home ambo. Kari. Ibungo, akhoi na tari bachibu chumbro. Kari no, nanau no pasibu, nupi ontho ene. Na khoi na tauri mamong chibu kari no. Laikai ma samaja ma pali sin na khoi khangdro. Na khoi na tawning baja tawbo ya bro. Ine. Laikai gi chanabi, samaja siki chanabi niwom niti ama lei hai bachi na khoi khangdro. Isin mo hina tawbiri ba maung matau sibo. Nate, haugalau liba na haron sida kari hoigani khangbira bro. Hera, natai jada bawani da. Nupa na nupi ole, nupi na nupa ole hai base. Jinda kari da pangang na ngang na bani. Ta seng na thabak oina pangthok pasidi ne. Akhoi swai ta dilei min na bangam jaroi. Ne. Khoi kana gumam da kai gi bleiti. Aduga lekai gi mang na thawam ta so khoi na tawgidri. Ibungo, na khoi na tawri bache. Lekai mang na na ba chen thaba thabak ni na tawri bache. Icha isuga phamin na dana wari watai samina ba baw ngamdre. Ikai jabana loire ne khoi diya. Wari lairikta yaubani aseng na thabak oina pangthorak pachidi hera icha isugi mamangda aikhoi ikai jaida. Ima, nasana, ima gada yang wahale ko. Ay hingingdre ima. Nasat ay bang pansit hadok to na chat krage ima. Nano, nangan main tau kono. Nang laitradi, ima siyang ngawdo na salari. Kagino main khali di nang dada lai sidi Dada kagino mina mi buo su yam na wahali basibo ay ningtam ni hingja basida ngasigi samasa sina ating mapiri basibo kagino
ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦꯗꯗ ꯏꯃꯥ ꯅꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯗꯤ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯔꯕꯒꯦ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈ꯭ꯔꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯨꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯑꯁꯣꯏꯕꯅꯦ ꯑꯔꯥꯟꯕꯅꯦ ꯅꯨꯄꯤ ꯃꯄꯣꯛꯄꯨ ꯄꯥꯝꯖꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅ ꯍꯤꯡꯕꯗ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯦ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯦꯅꯦ ꯏꯃꯥ No! Nang tayo kino? Nang nataw si kino? Nang nakali si kino? No! Nang chat pa yaroy? No! Ima! Ima ginoy! Mama! Ima siya na kuya ure. Lao sao. 파자게다. 이베마, 아무튼 아이코네. Kari, 이베마 부카나 이bun고 비러브노. ibuhal hoy gi angangsing ni. 따다 이볼로기에. Hoy, 어토노 파자게다. 나이코 라이발 본데 파이코. yarani mama. 이베마 셀라이기니. 마마는 비즈닝 더보니고. Yazare. 이베마. Yarani mama. I think. 이베마. 아스. 파자게도 은통나. 파제이보. 아시나가 이자 이모고 왜이러디? 아이시 자희 얌상 부지기니보. 마마 ꯑꯩꯈꯣꯏꯔꯛꯇ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯍꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯃꯥꯏꯊꯣꯛꯆꯅꯤ. ꯃꯥꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯃꯣꯏ ꯃꯌꯨꯝꯁꯦ ꯁꯤꯗ ꯅꯠꯇ꯭ꯔꯣ? 하이마 베마 까나 우나가다 마 토이 우나자게 떠보니 토이부 레기브라. 레레 까칼로 콩까 담무누 라우 까칼로 토이 Ha? 따브로 Ha? 낭부 우나발라 이네 Hoy. 야자라까니다. Ichi hoy mayam kari. 토이 시데 파마 라우네. 와리임다 사나제 라이니. 코이제 빨라 떠보 강부네. Khangi je. ꯑꯗꯣ ꯏꯁꯩ ꯌꯥꯎꯖꯦꯅ ꯍꯥꯏꯒꯦ ꯂꯥꯛꯏꯅꯤ. ꯑꯗꯣ ꯀꯃꯥꯏ ꯇꯧꯕ? ꯍꯩꯅꯤꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯩꯅꯤꯌꯦ. 야니 야우세 Nungai do mandi de. ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ Nati ichi adu. ꯃꯥ ꯊꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯩ ꯄꯂꯥ ꯃꯔꯛꯇ ꯃꯥꯁꯨ ꯌꯥꯎꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ. 이자사 이마디 그야 야닝디 ꯏꯃꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯩꯖꯔꯒ ꯌꯥꯅꯤꯌꯦ. 와팜시부 아이보 그리 하이가다보노 아이보 이마 ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯩꯖꯅꯤ다. 브라질기 시하리나 시고랑가 오이르그레 곱비 싱거 산내려봐도 산
Rajagi si hari na Sri Gaurang go oidere Tơ sinh Sang ri sang pri tôn đời Hay mà Tai bhol du bu leite bazala ne O tai bhol Kari takpi ga daba Tai bhol du bu leite bro Ta da di thaba ma cha thokhiye Ibi ma sumdau bani Yani ka kha piro Ta daga ne wari mata chana jage tau bani Yani lingkhat piro Som dek de lengchin chi Phani phani Ibi ma sumdau bani Ibi magi ichanupi ama leibadu yengjage haiduna la ibani Iche nupi macha du bu leita bro masak amukta yengene haibabu mayam punamak aigi ichagi maramda khangbirabra Loina taje ibi ma Magi masak matau phajaba ahenba dudane imau oining man khadana ne aina ne haiba laksari bani aigi ichase kari haigadabano khangdre takpiri ba wafam singdo aigi dilaibak phabani adu masi chatna ba yaroida 자 빠이세 이마 자 타나마게 thamo asuk phajaba lai sabi sibu khoi di amta bu udrine phajai onthokna phajakreda nupi macha sibu ichegi imo oiba phangjarabadi ichegi laibak pharabani ne oijage hairi bani ibi manabu yabira kadra khangdeda 이뭉시다 나사이 모 하이바 라이 하이시부 가나 어리까바 이때 나사이 누피 크라나 모 영블라미 하이시부 가나 영블라이노 이때 아이시부 라이 샤비 파라브라네 그이도래 와칼싱 아시디 marang karino ai haifam amta khangdre haima itaina pabung de khra tambiyo ai dia ngang oiriye yum pan khre de dei Kailan ba siya tayo to? To! Naugja 자치라. Hoi jasi yamba. Asige jing sai pisa tabda farak tabda natra. Uri shau. Nako ko amta gabi ko.
아무튼 가이고. 아무튼 가이고. 아무튼 고마고. 와리부터 사나. 그리. 아무튼 kum대로 비고. Ngasay ma tuk mayada halama na dam tilakanda. Paisa tari ne nupi masa tu adom na tori thak tu bukarino. Tori thak tu bukarino ba. Kaino hanjina haisibu kaino. Ngaiko ai ngangnage. Yeng mata yam nungai ba. Noinadi khangdre. Ngasai paisa thabda torido ai tawge tawrimne. Maje nupi nati nupa ne. Karino na haisibu. Nupa mana sabha mamangda nupi ga sajandana palaga sakjan na toidi ne kesu khangdine. Singmai ne haisibu. Asengmani ne. Ma kaino na haisibu. Achungmari na haisibu. Vishnu. Maitai ge sukpa jagra bachana bijibu nupa mane nupi marak tagi yaukhandana tawge tawrime. Oiri jala. Du noi khangoi moi ko wari sana kande chasilo. Achungmari na haisibu. Ko jura saksingdi. Iche lao mathak ta ka khala lao phamsi lao Yare. Kaidoroge che Akhoi ngasi nangonda wam hangen lakpani. Wa sibu akhoi nangonda kamaina. Kaino ni nang je nupa ni sini. Nupi saduna akhoi irakta yawe sini. Wa sina chuma magadi akhoi miya mamangda sigibani hena phai. Iche si ai maya mamangda kari haigedabno khangdre ai ni hingi ba punsi ma chatse nupi kanani iche hoide lan lamjing biribno Mandopta ahal malai guru mayam seba phangjari ba sida. As akhoi sibu pap langsin ba tadarane. Ai iche ai bini iche Tamona sigumba thaba si kari wakal dagi paikhaluri banu haibdo ai chapjane khangni. Ila ima pawung na popira misa. Khoi sin no ni katane. Khoi pawung su lekitre. Ai no pa je nupi mo ma tok dana ba kyara na na kre. Doctor kya ta na kre. Adu mai pakide. Makhoi na hai. Masi mama pung ni yor pani hai. Masi nang na mu na una na isin no bi hokro wari sing ale. Nanao. Kaino nang torisia? Hey, nang bune. Kaino nang torisi wo phane ka setana. Lokto to hoidi ye. Lokto phane se lokto to hoidi ma. Se lokto nu pa ni nang bon ma ma tarin he. To hoi khangde khangde. Kari nu ma na torisi bo ha. Sibo kana na to bauna ke sibo. Nang nu pa ni nei nu pa. Kari nu nang torisi bo. Chalo. Aibo kari pa no ni taurisibo. Sibo kari nu pa no taurisibo aibo.
Ima bun nupi ni ba? Hey, Nano. Nang kaino nang tui chubo? Ha? Nang tui chubo kaino? Si tong no nan jan jan hai nang nang. Nang imong jige jan bang nang thok tui je kaino? Ayo. Ma. Ima. Kaidaurage mi? Nakhoi ba Ayo, kaidaurage mi? Ima. Nang chilo. Amta ngaiko. Kaino nang tawsibu kaino? Ha? Kaino nang tawsibu? Sibu karino nang natawsibu? Manang kang da ba? Pare. Maji. Ima. Yare, tuasi yare. Wa makataran. Aya. Nano, nang nupi mo mong matong tong nuko. Nang nupa ni, ay di hayin ko. Uy. No. 난 누가 난 아이 나 속브라 다다 나브라 ꯇꯧꯅꯨ ꯕꯥ ꯑꯗꯨꯅꯤ ꯁꯜꯂꯇꯦꯕꯅ ꯋꯥꯏꯕꯗꯨ ꯁꯔꯨ ꯐꯪꯕꯅꯤ ꯇꯧꯅꯨ Nano, nang yahe. Dada saudi. Aduni nupa ay di. As. Ayun no tu dia. La 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 wakal na bu tôi na hong lo buk ning soi da warning nit na bu ngau ra ba nung shi mari tatlani wakal na bu tôi na hong lo buk ning soi da warning nit na bu ngau ra ba nung shi mari tatlani Leichil na bumuraba nung soy na tarni program na bukung laba pau je da yaurani Leichil na bumuraba nung soy na tarni program na bukung laba pau je da yaurani la 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 Chakri thang buk khong chata achik ma fam leite da chinda pauna na runu wakal maning hankini
Chakri thang kong chata Atipo mo fom leitada Sinta pauda na runu wakamaning hankini China phangla thamoidi pukni pangal solani maduna oi halani punsida pak leisha ariba China phangla thamoidi pukni pangal solani maduna oi halani punsida pak leisha ariba Yeah, yeah Shabi Shano Shabi Shano Dava mishakta nungshi wahai fonda pa Aingi chairak leite numithana shakini Hawaii na koi dava misakta Nung si wahi fongdopa Aingi chairak leite Numitana sakini Kansi kalu kanshi mina nungshi bahandri ngai nungshi wahai haiduna juk shagadavai kalhaushi Kansi kalu kansi mina Nungsi bahandri ngai Nungsi wahi haiduna Juk sagadavai kalhaushi La 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 Hey 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 La 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 Wakal na tôi na hong na wo Buk ning soi da warning Meet na pungaw ngau raba Nung shi mari tatlani Wakal na tôi na hong na wo Buk ning soi da warning Meet na pungaw ngau raba Nung shi mari tatlani Leichil na bumuraba Nung soi da na tarde Program na bukung laba Pau se da yaurani Leichil na bumuraba Nung soi da na tarde Program na bukung laba Pau se da yaurani La 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 Hoi ai laksar thoksare hoi mapan makai nang no ai laksar hoi hoi to seri jaji mama ye te chali myam ji kai de nang bo ha kai de nang bo ai hoi ai nang tin ai mi sing loi ma sakang noya du ma mo to du nei pam dri nang on ba hori ne ha ha dada ai kuiru imanabam to unaru ge tawbune sangoi ni sangoi chat pe yaro di yaro chong kuiru habane da chong ase nam nam kalin ma se ja lo kuiru habane thuna la ke ba chat pe yaro da no
ꯇꯜꯂꯤꯕꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥ ꯀꯥꯏꯗꯅꯣ ꯑꯩ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯅꯣ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯑꯩ ꯅꯉꯣꯟ ꯆꯠꯊꯣꯛꯅꯣ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯗꯥꯗꯥ ꯑꯌꯣ ꯀꯥꯎꯒꯔꯦ ꯃꯤꯇꯨ ꯆꯠꯂꯣ ꯗꯥꯗꯥ ꯑꯩ ꯃꯌꯥꯝ ꯀꯤꯖꯩ ꯃꯤ ꯂꯥꯛꯑꯣ 이마 이마 아야 아야 ꯑꯩꯅ ꯅꯉꯣꯟꯗ ꯃꯣꯏꯒ ꯁꯪꯒ ꯇꯧꯅꯣꯏꯁꯤ ꯀꯌꯥꯔꯥ ꯅꯥꯏꯔꯦ ꯍꯥ ꯇꯧꯈꯤꯗ꯭ꯔꯥ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ 이모지 ꯌꯦꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯅ ꯃꯣꯏ ꯃꯔꯛꯇ ꯇꯤꯟꯒꯅꯣꯁꯤ ꯀꯌꯥꯔꯥ ꯅꯥꯏꯔꯦ ꯅꯪ ꯅꯨꯄꯥꯅꯦ ꯅꯪ ꯅꯨꯄꯥꯅꯦ ꯂꯥꯎꯒꯅꯣ ꯍꯌꯦꯡ ꯇꯧꯈꯤꯗ꯭ꯔꯣ ꯂꯥꯎꯒꯅꯣ ꯇꯧꯒꯅꯣ hiyeng tawid mo! Hiyeng tawid mo! Yara kay Dorogin lang po! Ato po tauri ba mo ang sila nanawag yung matawag siya yung mga Andreba! Hawag di mana pa ang balambi sila sa sagra sunuhay ba kay Dorogin lang po! Sama sila po! Ay mo kari mo tauri lasi po! Ay mo kari mo tauri lasi po! ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣꯃ ꯏꯕꯥꯅꯤ ꯎꯅꯈ꯭ꯔꯦꯅꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯗꯦꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯀꯅꯥꯁꯨ ꯉꯥꯏꯗꯦ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯊꯕꯛ ꯊꯤꯕꯅꯦ ꯃꯄꯥꯟꯗ ꯊꯕꯛ ꯄꯤꯒꯅꯤꯅ ꯎꯅꯁꯦꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯤꯕꯅꯤ ꯑꯁꯦꯡꯕꯒꯤꯔꯥ ꯀꯔꯤ ꯊꯕꯛꯅꯣ ꯑꯗꯨꯗꯤ ꯊꯕꯛꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯣꯏꯔꯥ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯕꯁ ꯑꯃꯗ ꯄꯨꯂꯞ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯌꯨꯝꯂꯣꯝꯗꯒꯤ ꯀꯣꯟꯅ ꯀꯧꯔꯁꯨ ꯌꯥꯅꯤꯌꯦ ꯑꯍꯥꯟꯕꯗ ꯑꯥꯗ ꯃꯤꯡ ꯄꯤꯁꯜꯂꯨꯕ ꯍꯥꯏꯕꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯦꯄꯤꯌꯔꯦꯟꯁꯇꯨꯅꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯅꯤꯡꯂꯕꯗꯤ ꯆꯠꯂꯨꯁꯤꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯃꯣꯏꯗ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯂꯣꯏꯅ ꯁꯤꯜꯂꯦ ꯏꯌꯥꯝꯕ ꯀꯃꯥꯏ ꯇꯧꯔꯦ ꯃꯥꯔꯥ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤꯁꯤꯗ ꯀꯥꯈꯠꯂꯣ ꯃꯇꯥꯏꯁꯤꯗ ꯅꯪ ꯐꯝꯒꯗꯕꯅꯤꯀꯣ ꯆꯪꯉꯣ ꯃꯇꯥꯏꯁꯤꯗ ꯅꯪ ꯐꯝꯃꯣ ꯑꯩ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ ꯀꯥꯈꯠꯂꯣ ꯅꯪꯁꯨ ꯀꯥꯔꯣ ꯑꯁꯤꯗ ꯃꯤ ꯑꯃꯗꯤ ꯇꯣꯡꯉꯤ ꯉꯥꯏꯈꯣ ꯅꯪ ꯁꯤꯗ ꯉꯥꯛ ꯐꯝꯃꯝꯃꯨ ꯑꯩ ꯃꯤ ꯑꯃꯇ ꯍꯪꯉꯨꯒꯦꯀꯣ ꯐꯝꯃꯝꯃꯨꯀꯣ ꯍꯦꯛ ꯌꯧꯕ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯅꯪꯁꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯁꯤ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯒꯥꯔꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯦ ꯒꯥꯔꯤ ꯃꯤ ꯅꯠꯇꯦ ꯒꯥꯔꯤꯒꯤ ꯃꯤꯒꯤ ꯂꯩꯇꯕ꯭ꯔꯣ ꯃꯣꯏꯗ ꯑꯥꯗ ꯌꯨꯖꯧꯅꯤ ꯀꯩꯅꯣꯝꯇ ꯁꯤ ꯀꯩ ꯌꯧꯗꯣꯏꯅꯣ ꯍꯥ ꯗꯤꯃꯥꯄꯨꯔꯗꯅꯤ ꯍꯥꯏ ꯑꯣ ꯅꯪ ꯁꯤ ꯌꯥꯎꯁꯪꯈ꯭ꯔꯣꯅꯦ ꯐꯔꯦꯅꯦ ꯑꯩ ꯁꯤꯝꯇ ꯇꯧꯔꯨꯒꯦ ꯇꯧꯔꯨꯔꯣ ꯃꯤ ꯑꯃꯇ ꯌꯥꯎꯍꯟꯒꯦꯅ ꯇꯧꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦꯕꯨ ꯀꯩ ꯌꯧꯒꯗꯕꯅꯣ ꯅꯪ ꯑꯩ ꯗꯤꯃꯥꯄꯨꯔ ꯌꯧꯗꯣꯏꯅꯦ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯩ ꯅꯪ ꯀꯨꯝꯗꯔꯣ 이만해봐 몰락부두디 마디 마 ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ ꯅꯪ ꯀꯨꯝꯗꯔꯣ ꯍꯣꯏ ꯑꯃꯇ ꯉꯥꯏꯈꯣꯅꯦ ꯀꯔꯤ ꯅꯪ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯣꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯀꯔꯤꯒꯤ ꯍꯩ ꯅꯊꯣꯏ ꯃꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯣ
ꯍꯧꯒꯠꯂꯣ ꯑꯆꯨꯝꯕ ꯍꯧꯒꯠꯂꯣꯅꯦ ꯍꯧꯒꯠꯂꯣ ꯃꯈꯣꯏꯁꯦ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯅ ꯊꯥꯛ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥ ꯄꯨꯕꯤꯔꯒ ꯑꯔꯥꯟꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯣꯏ ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ ꯅꯊꯋꯥꯏ ꯃꯥꯡꯒꯅꯤ ꯈꯪꯉꯤꯗꯅ ꯍꯣꯏ ꯃꯔꯨꯗꯩ ꯄꯥꯏꯍꯧꯔꯒꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯇꯜꯂꯦꯕ ꯑꯩ ꯆꯪꯉꯣꯏꯕ ꯑꯩ ꯐꯖꯅ ꯍꯥꯏꯅꯕꯤꯒꯦꯕ ꯂꯥꯛꯑꯣ ꯆꯪꯉꯨꯆꯣ ꯅꯪ ꯀꯩ ꯆꯠꯂꯤꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯃꯥꯡꯕ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯍꯥꯛ ꯃꯤ ꯈꯔ ꯈꯨꯠꯇ ꯇꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯀꯜꯂꯒ ꯄꯣꯔꯛꯄꯅꯦ ꯃꯍꯥꯛ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ ꯃꯥ ꯌꯨꯝꯗꯤ ꯀꯥꯏꯗꯅꯣ ꯍꯪꯉꯨꯕꯗ ꯁꯤꯗꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯄꯨꯔ ꯂꯥꯛꯆꯕꯅꯦ ꯗꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯗ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯍꯥꯏꯁꯦ ꯗꯥ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯦ ꯅꯅꯥꯎ ꯗꯗꯥ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯗꯗꯥꯕꯨ ꯁꯥꯎꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯔꯣ ꯋꯥꯁꯦ ꯏꯃꯥꯅ ꯇꯥꯔꯕꯗꯤ ꯏꯃꯥꯗꯤ ꯀꯩ ꯑꯣꯏꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯣꯝꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯕꯨ ꯀꯟꯕꯤꯔꯛꯄ ꯑꯩ ꯀꯔꯤꯅ ꯇꯧꯕꯤꯃꯜ ꯎꯠꯀꯅꯤ ꯁꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯣꯡꯃ ꯈꯕꯔꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯟꯕꯒꯤ ꯋꯥꯔꯤ ꯊꯦꯡꯅꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯟꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯃꯨꯟꯅ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯣꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯍꯧꯔꯛꯈꯤ ꯅꯅꯥꯎ ꯅꯪ ꯗꯗꯥ ꯋꯥꯔꯧꯔꯤꯔꯣ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯥꯎꯔꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯃꯇꯨꯡꯗ ꯗꯗꯥꯅ ꯅꯉꯣꯟꯗ ꯃꯥꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯗꯗꯥ ꯌꯦꯠꯂꯔꯣꯏ ꯁꯦ ꯗꯗꯥꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯅꯕ ꯇꯧꯔꯁꯦꯕ ꯁꯦ ꯅꯅꯥꯎ ꯅꯪ ꯌꯥꯎꯗꯅ ꯗꯗꯥꯅ ꯆꯥꯛ ꯆꯥꯕ ꯅꯪ ꯎꯈ꯭ꯔꯕ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯊꯗ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯄ ꯅꯪ ꯀꯥꯎꯔꯕꯣ ꯍꯟꯗꯛ ꯃꯔꯛ ꯅꯪꯅ ꯗꯗꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯥꯛ ꯆꯥꯗꯕꯁꯦ ꯗꯗꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯗꯗꯥꯁꯨ ꯆꯥꯔꯔꯣꯏ ꯅꯅꯥꯎ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅꯦꯕ ꯁꯦ ꯆꯥꯛꯁꯦ ꯆꯥꯁꯤ ꯗꯗꯥ 인비게ꯕ 세 자로세 나나
ꯍꯟꯗꯛꯇꯤ ꯗꯗꯥ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯦ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯅꯕ ꯗꯗꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯟꯕꯤꯔꯒꯦ ꯈꯜꯂꯦ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯇꯦꯡꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯣꯟꯕ ꯌꯥꯔꯦ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯑꯣꯟꯕ ꯌꯥꯔꯦ ꯗꯗꯥꯅ ꯀꯌꯥꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯒꯦꯅ ꯆꯞꯅꯤꯡꯉꯤꯅꯦ ꯄꯦ ꯑꯁꯦꯡꯕꯔꯅꯦꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯧꯖꯔꯛꯂꯕ ꯁꯦꯝꯗꯣꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯌꯥꯝꯕꯨꯡ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯌꯥꯝꯕꯨꯡꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯝ ꯐꯔꯦ ꯀꯔꯤ ꯂꯩꯒꯦ ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ 8:30 ꯊꯕꯛ ꯑꯃ ꯆꯦꯜꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯏꯔꯣ ꯑꯩꯈꯣꯏꯗꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤꯅꯤꯅ ꯃꯤꯅ ꯀꯩꯁꯨ ꯊꯧꯑꯣꯏꯕꯤꯗꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯕꯨ ꯌꯥꯔꯦ ꯆꯠꯂꯒꯨꯝꯁꯤ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯩ ꯂꯥꯜꯂꯦꯕ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯃꯤ ꯃꯥꯡ ꯐꯖꯗꯦꯕ ꯑꯩ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯁꯦ ꯐꯖꯕ꯭ꯔꯣ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯆꯠꯂꯒꯨꯝꯁꯤ ꯌꯥꯝꯕꯨꯡꯅ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯁꯥꯎꯅꯨꯃꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯣꯂꯣꯏꯗꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯐꯤꯔꯦꯞꯇꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯂꯩꯁꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡꯂꯛꯇꯒꯤ ꯈꯜꯂꯦ ꯑꯩꯗꯤ ꯅꯪꯕꯨ ꯈꯜꯂꯦ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒꯤ ꯄꯟꯊꯨꯡꯗꯤ ꯅꯪ ꯑꯩꯒꯤ ꯊꯨꯡꯅꯕꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯂꯥꯛꯇꯒꯤ ꯈꯜꯂꯦ ꯑꯩꯁꯨ ꯅꯪꯕꯨ ꯈꯜꯂꯦ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯣꯂꯣꯏꯗꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯅꯕ ꯄꯣꯛꯄꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯌꯥꯅꯕꯅꯤ ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯃꯥꯡꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯧꯒꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ
ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ kaya piri nangna na talai thona kaya piri wakhar si diware miku punja khuring wakhar si diware miku punja khuring punshi khongchat nushi lining loina kairadra punshi khongchat nushi lining loina kairadra ong thang khuding khalei Paukum kaya supiri aigi pire phongleroi miku pungja khuding pongthang khuding khalei paukum kaya supiri aigi pire phongleroi miku pungja khuding khongchat se punsi sigini nungsi khongchat se punsi sigini Chatliba khong chatsigi poloi di nang aigi panthungi Ingliba punsi sigi fireti nang aigi nungsibani Laisa li sing lagagi khalle aidin nang bu khalle bawa kasih pan thong di nangai gi thong na bani khali bawa kasih pan dam ni nangai gi pan thong ni pakhang kaya kaya lagtagi khali ai sunang bu khali Chatliba khong chatsigi poloi di nang aigi panthungi khali bawa kasih pan thong di nang aigi thong na bani 아기 군지를 잘루지로 Yamba, thogzilo. 나는 사실 이 비샤 우리 학들이 khai mẹ ngai bni. Ai khai cho ge ba. 가이체 뜨이노 하 쿰디. 거울보 코이 가이코. ngai khu 거기 mi. 강들어 하이지보 한국어 거기 가이제 더블거 아도 양 투는 가오부디 너희는 란보 이건니다 Asidi koi ba samino sidana. 가라데주 코묵게도긴 호이보 Yam thuna kauk thoi ko. He, pháp sao nè? Masa ji sa ri si mu ne. Koi ru silao. ngasi dia ko som da som ta se lao ya dai ko ngasi dia koi ga chamin da ya da bane. thogzilo yamba. ngasi dia. somda 오 Kaino tu gam sorry mo. Kaino di am sorry di. Ha. As, hai nè tiếp ạ. Tụi anh tông nó bớt xe. Ai khôi yang ha koi minarusi langthuk minarusi crossa ju pi ge. As, hai nè tiếp xe. Ai khôi sibu adu hekta kaino taw ya mi sakina khanra. As. Ai khôi dumai taw de. Adu mai taw da ba. Noi chu mai taw da ba. Kande yamba. Moi je khar thuna pogase. Ei. Ai khoi na hai ba yadra ga di. Na thwai du mang ba da. Nang khoi na hai ba ya ga tra.
ꯐꯔꯦ ꯗꯗꯥ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯆꯠꯁꯤ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯔꯣꯏ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃꯈꯛ ꯂꯩ ꯑꯁꯤꯗ ꯃꯉꯣꯟꯗ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯦꯅꯦꯗꯤ ꯉꯁꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯕ ꯐꯖꯗꯦ ꯍꯥꯏꯕ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯔꯒꯦ ꯍꯥꯏꯕ ꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣꯗꯤ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯀꯔꯝꯕꯅꯣ ꯑꯁꯤꯗꯅꯤ ꯑꯁꯤꯅꯦꯕ ꯅꯨꯄꯤꯝꯆꯥ ꯅꯨꯄꯤꯝꯆꯥ ꯑꯦ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯩ ꯊꯟꯖꯪꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒ ꯆꯪꯃꯤꯟꯅꯔꯨꯒꯦꯕ ꯅꯨꯄꯤꯝꯆꯥ ꯑꯅꯤ ꯑꯁꯤꯒ ꯑꯍꯨꯝ ꯁꯨꯔꯤ ꯅꯨꯄꯤꯝꯆꯥ ꯇꯉꯥꯏꯈꯣꯅꯦ ꯑꯌꯥ ꯀꯩ ꯂꯩꯔꯒꯦ ꯆꯦꯃ ꯂꯩꯇ꯭ꯔꯣ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦ ꯑꯗꯌꯥꯝ ꯀꯟ ꯀꯧꯏꯗꯨꯕꯣ ꯏꯆꯦꯃ ꯅꯨꯄꯥ ꯑꯅꯤ ꯈꯛꯅꯅꯦ ꯐꯩ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯂꯥ ꯆꯠꯁꯤ ꯂꯥ ꯉꯥꯏꯈꯣ ꯑꯩ ꯕꯤꯔꯇꯤ ꯌꯥꯜꯂꯛꯈꯤꯒꯦ ꯈꯪꯉꯣꯏꯗ꯭ꯔꯥ ꯃꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯁ ꯂꯥ ꯑꯩ ꯃꯈꯦꯠꯇꯣ ꯁꯦꯠꯀꯦ ꯀꯅꯥꯅꯣ ꯅꯣꯏꯗ ꯎꯁꯤꯇꯦꯗꯣ ꯀꯅꯥ ꯇꯨ ꯑꯥꯗꯦ ꯑꯅꯤꯁꯦ ꯑꯥꯗꯦ ꯑꯅꯤꯁꯤꯔꯥ ꯀꯣꯛꯁꯤ ꯍꯩꯅꯗ꯭ꯔꯕꯅꯦ ꯍꯦ ꯕꯨꯡꯉꯣ ꯂꯥ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯤ ꯀꯥꯏ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯋꯥꯔꯣ ꯂꯥ ꯆꯪꯉꯣ ꯂꯥꯎ ꯀꯩꯅꯣ ꯅꯣꯏ ꯇꯩꯁꯦ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯋꯥꯔꯣ ꯅꯨꯄꯤ ꯁꯥꯕꯤ ꯀꯥꯏꯅꯀꯣ ꯃꯤ ꯑꯃꯨꯛ ꯇꯥꯎꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯂꯝꯆꯠ ꯀꯥꯝꯕ ꯑꯣꯏꯅꯒ ꯎꯕꯤꯔꯨꯔꯕꯣ ꯀꯣꯛ ꯆꯠꯁꯤ ꯀꯩꯗꯧꯒꯦ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯦ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯍꯦ ꯎꯁꯤꯠꯇꯕꯣꯏꯗꯕ ꯀꯥꯗꯤ ꯇꯧꯔꯛꯀꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯑꯅꯤꯁꯦ ꯄꯨꯔꯗꯕꯅꯦ ꯑꯩꯈꯣꯏꯅ ꯅꯇꯤꯛ ꯂꯩꯔꯒ ꯄꯨꯅꯤ ꯆꯠꯂꯣ ꯍꯩꯃꯥ ꯍꯣꯏ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯣꯏ ꯅꯪ ꯅꯣꯡꯃꯩꯒ ꯁꯠꯇꯣꯛꯇꯅ ꯒꯥꯗꯤ ꯇꯧꯅꯨ ꯅꯪꯅꯒ ꯅꯣꯡꯃꯩꯒ ꯁꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯤꯕꯤꯅꯤ ꯀꯥꯏ ꯈꯟꯕ꯭ꯔꯣ ꯅꯔꯤꯡꯒ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯀꯥꯞꯄꯣ 이지마! ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯣꯏ ꯃꯋꯥꯝꯗ ꯂꯧꯗꯦ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗ ꯍꯪꯉꯕꯁꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯇꯥꯕ ꯍꯦ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯍꯥ ꯇꯝꯆꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯥꯕ꯭ꯔꯣ ꯇꯝꯆꯣ ꯌꯥꯝꯕꯨꯡ ꯌꯨꯝꯗ ꯂꯩꯔꯨꯁꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯪꯉꯁꯤꯕ ꯌꯥꯝꯕꯨꯡ ꯀꯗꯣꯝꯗꯩꯅꯣ ꯅꯪꯗꯤ ꯑꯩ ꯌꯥꯝꯕꯨꯡ ꯍꯣꯏ ꯌꯧꯖꯔꯨꯔꯦ ꯌꯥꯝꯕꯨꯡ ꯂꯩꯕ ꯎꯗꯗꯨꯗ ꯊꯤꯖꯔꯛꯄꯅꯦ ꯌꯥꯝꯕꯨꯡ ꯆꯧ ꯍꯥꯠꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤ ꯂꯪꯂꯥꯡ ꯂꯪꯖꯤꯟꯅꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯆꯪꯉꯒꯦ
ꯁꯤ ꯑꯩ ꯅꯧꯅꯤꯀꯣ ꯐꯤꯕꯝꯁꯤꯗ ꯃꯥꯒ ꯑꯩꯒ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅꯗꯣꯏꯅꯣ ꯕꯦꯔꯥꯅꯤꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯗ ꯑꯩ ꯅꯣ ꯀꯩ ꯂꯩ ꯑꯩ ꯈꯪꯗꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯩ ꯏꯅꯥꯎ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯑꯆꯧꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯂꯣꯏ ꯍꯣꯏ ꯐꯖꯅ ꯍꯥꯏꯉꯩꯁꯤꯗ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯈꯪꯅ ꯊꯝꯉꯥ ꯐꯝꯃꯨ ꯊꯥꯗꯣꯛ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯊꯥꯗꯣꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯀꯗꯧꯔꯦ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯦ ꯀꯩꯗꯧꯔꯦ ꯅꯣꯅꯣ ꯗꯗꯥꯅ ꯂꯤꯛꯂꯥꯗꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ ꯀꯔꯤ ꯃꯪꯅꯣ ꯁꯤꯕꯣ ꯗꯗꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯦꯔꯥ ꯃꯀꯨ ꯃꯉꯥꯏꯗꯅꯤ ꯅꯣ ꯅꯨꯄꯥꯅꯕꯨ ꯗꯗꯥ ꯂꯩꯁꯤꯗꯤ ꯁꯦ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯣꯡꯃ ꯅꯪꯕꯨ ꯀꯟꯕꯤꯔꯛꯑꯦꯕ ꯑꯆꯨꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯪ ꯈꯪꯉꯤꯗ꯭ꯔꯥ ꯃꯥꯏꯁꯨ ꯅꯣꯏꯒꯨꯝꯕ ꯇ꯭ꯔꯥꯟꯖꯦꯟꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯁꯥꯅꯤꯡꯕꯤ ꯑꯃ ꯂꯩ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯥꯟꯅꯕ ꯈꯪꯅꯕ ꯇꯤꯟꯅꯩ ꯑꯗꯨꯅ ꯇꯧꯏꯁꯦ ꯗꯗꯥ ꯃꯥꯁꯨ ꯑꯩꯗꯧꯅ ꯅꯨꯄꯤ ꯑꯣꯜꯂꯕ ꯑꯗꯨꯝꯗꯤ ꯈꯪꯗꯦꯗ ꯗꯗꯥ ꯑꯩ ꯃꯥꯒ ꯎꯅꯅꯤꯡꯉꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯀꯅꯥ ꯇꯥꯃꯣ ꯑꯩꯅꯦ ꯊꯣꯏ ꯅꯪꯗꯤ ꯀꯩꯗꯧꯝꯗꯣꯏꯅꯣ ꯑꯩ ꯇꯥꯃꯣ ꯍꯣꯏꯗ ꯊꯑꯣꯏ ꯂꯥꯛꯄꯅꯦ ꯀꯩ ꯂꯩꯒꯦ ꯑꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯀꯩ ꯂꯩꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯇꯥꯃꯣꯒꯤ ꯗꯗꯥ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯑꯩ ꯃꯥ ꯃꯁꯛ ꯈꯪꯅꯅꯤꯡꯗꯅ ꯂꯥꯛꯄꯅꯦ ꯅꯪꯁꯨ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯑꯣꯡꯗ ꯊꯤꯖꯤꯟꯕ ꯀꯥꯡꯕꯨꯔꯥ ꯑꯩꯅ ꯍꯪꯉꯤꯁꯤꯕꯨ ꯀꯥꯏꯔꯕ ꯇꯥꯃꯣ ꯀꯥꯏꯗꯦ ꯂꯩ ꯏꯌꯥꯝꯕ ꯂꯩ ꯑꯗꯨꯕꯨ ꯅꯪ ꯄꯥꯎꯆꯦꯗꯒ ꯌꯥꯎꯕꯗꯣ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ ꯇꯥꯃꯣ ꯑꯩꯗꯤ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯌꯥꯝꯕꯗꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯥꯡꯕꯨꯗꯨꯕꯨ ꯀꯔꯝꯕꯅꯣꯅꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯇꯥꯃꯣ ꯑꯩꯗꯤ ꯄꯥꯎꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯅꯤ ꯑꯩ ꯃꯤꯌꯥꯠꯄꯁꯤꯡꯗꯣ ꯁꯣꯏꯗꯅ ꯊꯤꯒꯠꯈꯤꯅꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟꯁꯨ ꯁꯣꯏꯗꯅ ꯈꯨꯝꯈꯤꯒꯅꯤ ꯇꯥꯃꯣꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗ Kamu, tuh, di sini sih. Nanaw no ni di kai de gino. Sijagi. Asi kai de ya. Nangi naming kari kawi. Hemba. Henba. Nangi di. Lelen. Lelen. Naming yang pasina. Wari imte sajilaw na sida. Edale. Lau. Oh. Lau. Sitoro ye. Puja patale. Ye pune. Wani mas hasi. Sitoro ye. Se, to mo yi mo mong tao hai ki to bu ne ba. Hey.
Tamo ꯆꯨꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯇꯥꯃꯣ ꯆꯨꯝꯕꯗꯤ ꯎꯗꯦ. ꯃꯤꯉꯣꯟꯗ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯃꯤꯁꯜ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕ. ꯍꯥꯏꯗꯣꯛꯄꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯆꯨꯝꯕꯒꯤ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯐꯨꯜ ꯇꯦꯟꯁꯟ ꯑꯃꯗꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ. ꯋꯥꯔꯤꯗꯤ ꯁꯨꯃꯥꯏ ꯇꯧꯕ. ꯑꯁꯣꯝ ꯑꯆꯨꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯂꯥꯛꯑꯣ ꯊꯕꯛ ꯆꯠꯁꯤ ꯂꯥꯛꯑꯣ. ꯉꯥꯏꯈꯣ. ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯑꯗꯨꯅ ꯃꯈꯣꯏ ꯊꯦꯡꯅꯔꯨꯗꯨꯅꯤ. ꯑꯩ ꯆꯠꯂꯦ. ꯇꯥꯃꯣ ꯃꯐꯝꯗꯤ ꯀꯗꯥꯏꯗꯅꯣ? ꯃꯣꯛꯁꯥꯡꯒꯩ ꯂꯝꯄꯥꯛꯇꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯑꯗꯨꯒꯤ ꯆꯤꯡꯒꯣꯟꯗꯨꯗꯅꯤ. ꯑꯩ ꯆꯠꯂꯦ. Oi! ꯁꯦ, ꯅꯪ ꯃꯊꯛꯁꯤꯗ ꯃꯤ ꯌꯦꯡꯉꯨ. Hey, Echo! Hey, Echo! ꯑꯩꯈꯣꯏꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯃꯤ ꯈꯔ ꯂꯥꯛꯑꯣ. ꯈꯪꯗꯦ. ꯀꯥꯏꯗ? ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯦ ꯑꯩꯉꯣꯟꯗ. ꯑꯁꯣꯝꯗ. ꯁꯣꯝꯗ. ꯂꯩꯔꯝꯃꯣ. ꯀꯅꯥ ꯀꯅꯥ? ꯕꯣꯁ, ꯃꯁꯛ ꯈꯪꯗꯦ. ꯃꯁꯛ ꯈꯪꯗꯦ. 아줌마! 돼지 놈이 빨래! 그래! 랭어! 나구당로! 난 파박한 곳에 어이! 안가 가이tam니 무슨 뭐 성거 합신드는 무슨 어이! 에! 뽕시보 아영은 다 그래네 돌시보 이래마 너무나도 얌라 때 ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯀꯩꯊꯦꯜꯗꯅꯤ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯕ ꯀꯅꯥꯒ ꯆꯠꯂꯝꯒꯗꯒꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤꯅꯦ 이붕 ꯑꯆꯧꯕ ꯅꯪꯉꯣꯟꯗ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯌꯦꯡꯖꯜꯂꯣꯏꯗꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ तौरीबा मागा मी अतैगदी मानदे दो ज्ञान ताद्रे तौरीसे ज्ञान में गांव औषले है तौरीसे ꯑꯩꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ.
시부 아쿠이 토이 나트라네. ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯍꯥ ꯅꯅꯥꯎ ꯂꯥꯛꯑꯣ ꯃꯁꯤ ꯉꯥꯡꯁꯤꯗꯤ 그대는 땀나. 그대 웃었더니 하 그만 있더니 숨도 오네. 아두도 너무 많이 빠져만 공시들 그랬어요. ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯆꯧꯕ 뭐 부비기노. ꯐꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯧꯕ 네, 짱슬러. 야래 접히기로 야래 접히기로 그이는 넌 뜻이야 아니 간만에 람팡네부터 터밖에 하다 공탕질 껴인 하 똥똥 이마지만 다시 하는 건 없고 Tamo, kem kuiragi lakpa. Ay syo halaman sing na sa toko to handa basida. Ay lakpa ngamdre. Nang sakamdori kang dana sumlakpanida. Kasyo toy dog putawdre. Nangi laman na madi saung ton salabane. Kari na tawi man utkane. Kari gito bimal no da. Sidi, tamo gida magta ay na mating pangmani. Tamo na syo ay bu. Kudung tiba amadagi kan biri dudi. Ay na, kamay na. Nung masing may da. Yan tatu nga sinaw to birise. Kari gino. Na kuwi man pubiri ko araman bibu sa ito kay ginawa. Hoy, matuno to ko. Tamo, ay usik din pi oli. Tawada ngaglagadaba. Mini wari na hugadaba. Tawdog amana. Kay na isibo. Nani pono onle mene. Hanak small man around. Masa bukang udre ide. Adudi nang misman po kante siyang ni habduna kandaw dariba. Yara kadrane. Khangde. Yapamdi thokdrane tamo. 하이 낭치게 되면 하 낭치게 되면 아다 살로 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 낭냠 이루어봐 이거가 있다고요? 분이랑 미나를 사이로 아니 낭부 장애양 먹이 타박다 동안 몇 분씩 말이야 람달라 헬리 아실람 남지는 낭나타나 타이가 나타나 내리게 하 시다 낭나 꿰차차타다 사마시도 운나 원나리 아두동 낭누 빠네 장애양이 누피 사마시 가리고 뭐 이런 맘때도 낭이 비달라 이로 아니 아시 낭차 토코 함다 야로 Hello. Si Thoi natra. Ahoy. Ay ligla ne. Oh. Ligla kay lege. Hayeng si ibani university ge lambi da amuk ta unase. Ligla. Kay lege. Ay unase hay sibo. Nangse. Samasigi mahini. Nakoygumba miyoise. Taibong palsida miyoy na pohalamliba. Isor si pao. Ay warog da bangamde. Kayno hay sibo. Ligla. Ay nakanada kariya kay ba daw krabage. Madudi nang naingonda hanggadaba nati. Nang nasana tanda khangjagadaba ni. Nang nupane. Nupi amagi matawgumna. Nupa ka nagsinanaba honariba. Nangi wakhalse. Ay ngakta bangamde. Ay kanada su kayaw kibalite. Ay nupa hoy jarabasu. Tamoy wakhalsidi. Nakoy nupi dagi tabalite. Ay ni hingi ba punsi machatse. Nupi ni. Maduna nang nasagachaba nangi henjinjaba wakane. Ay simatang nangonda hiningi.
ꯅꯪ ꯌꯥꯝꯕꯨꯡꯒ ꯎꯅꯗꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯅ ꯀꯥꯏꯍꯧꯔꯛꯂꯕꯁꯨ ꯅꯪꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯅ ꯉꯥꯎꯔꯛꯂꯕꯗꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯈꯟꯗ ꯉꯥꯎꯔꯦ ꯃꯗꯨꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯑꯩ ꯅꯪꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ ꯅꯪ ꯌꯥꯝꯕꯨꯡꯒ ꯎꯅꯗꯅꯕ ꯍꯣꯠꯅꯧ ꯌꯥꯝꯕꯨꯡꯁꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯦ ꯂꯤꯛꯂꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤꯕꯗꯣ ꯅꯪꯅ ꯃꯇꯧ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯣ ꯊꯣꯏꯁꯦ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯕ ꯑꯩꯉꯣꯟꯗꯅꯦ ꯁꯤꯔꯥꯟꯅꯕ ꯄꯣꯡ ꯈꯪꯒꯅꯨ ꯀꯔꯤꯒꯤ ꯈꯜꯂꯣꯏꯗꯣꯏꯅꯣ ꯌꯥꯝꯕꯨꯡꯒ ꯑꯩꯒꯤ ꯑꯁꯥꯁꯤꯅ ꯅꯤꯡꯕ ꯀꯥꯏꯁꯜꯂꯛꯑꯒꯗꯤ ꯑꯩꯁꯨ ꯈꯪꯐꯝ ꯈꯪꯉꯛꯇ꯭ꯔꯦ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯎꯅꯅꯤꯡꯕ ꯐꯣꯟ ꯇꯧꯕꯗ ꯐꯪꯉꯛꯇꯕ ꯌꯨꯝꯗ ꯏꯀꯥꯏꯅ ꯆꯪꯗꯨꯅ ꯊꯤꯖꯔꯨꯕ ꯃꯤꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯇꯧꯉꯕꯤ ꯑꯣꯏꯅ ꯎꯔꯝꯃꯣꯏꯗ꯭ꯔꯣ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯕꯨꯡ ꯊꯣꯏ ꯍꯥꯏꯕꯗꯨꯒ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯇꯣꯛꯄꯤꯌꯣ ꯃꯁꯤ ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯉꯥꯏꯈꯣ ꯂꯤꯛꯂꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯅꯪꯅꯤꯅꯦ ꯅꯪꯅ ꯚꯥꯞꯅ ꯄꯨꯇꯥ ꯁꯥꯒꯠꯄꯗꯅꯦ ꯅꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯌꯥꯔꯦ ꯊꯦꯡ ꯆꯠꯅꯕ ꯇꯧꯁꯤ ꯆꯠꯂꯣꯏ ꯌꯥꯝꯕꯨꯡꯗꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦ ꯑꯃ ꯐꯪꯗ꯭ꯔꯤ ꯃꯈꯩ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯀꯦꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯦ ꯑꯆꯨꯝꯕ ꯅꯪꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯆꯨꯝꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯅꯪ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗꯦ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒꯅꯦ ꯑꯩ ꯃꯥ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅꯕꯁꯨ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯅꯪꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯃꯔꯤ ꯂꯩꯅꯔꯒꯨꯝ ꯁꯤ ꯍꯥꯏꯔꯤꯕ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯁꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯥꯟꯅꯕ ꯋꯥꯈꯟꯗꯨꯗ ꯁꯥꯎꯗꯅ ꯍꯥꯏꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯃꯄꯣꯛꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯨꯄꯤꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯕꯨꯗꯤ ꯈꯔꯕꯨꯗꯤ ꯈꯪꯁꯦ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯥꯏꯅ ꯍꯦ ꯃꯥꯏꯟ ꯌꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯤ ꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯤ ꯀꯩꯅꯣꯕ ꯑꯩꯅꯦ ꯅꯈꯣꯏꯒꯅꯦ ꯃꯩ ꯂꯩꯕ ꯌꯥꯝ ꯀꯤꯖꯩꯀꯣ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯌꯥꯝꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯨꯝꯁꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯌꯥꯝꯕꯨꯡꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯗꯣ ꯆꯨꯝꯊꯣꯛꯆꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯀꯩ ꯅꯪ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯑꯗꯤ ꯍꯥ ꯀꯩꯅꯣꯕ ꯌꯥꯝꯕꯨꯡꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩꯗꯨꯗꯤ ꯀꯔꯤ ꯍꯦ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯆꯠꯂꯣ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯕꯣꯌꯦ 이붕아, 아무튼 가이코에. 너기 나오는 밤아 누피 올레네 떠부두 가마이 떠 그러게. 그러면 떠오르디 그이누 강민ing이자. 아, 아이나 하이디 람덤지다 시기 맞을 부설레이바 너기 와칼론도 짬없나 뽑고두니다. 다다. 시미오의 와클론 차콜락이 구담. 말렘 레박시 암 차콜레. 산시마 태양나 후직디 미오의 군나이샤. 노아이는 힘병함네. 아두부 이붕어 시부 파이 하기드로 파트리 하기드로. 다다. 시디마이 마이 와클론. 아두부 군나이지다 따하이다바 우하이다바 덕도가디 따할까누고 나나우도 누빠니고 누빠.
खुनाइसिदा ताहिदबा उहैदबा थुकथोकदि ताहलकनुको ननाउदो नुपानिको नुपा नखोइगुम्बा मियोइसे ताइबंग पालसिदा मी ओइना पोहलमनि ईश्वर सिफाउ आई वारौदबा गमते Hinge Aishu nangum hinge Ngore gi waku Mai kai khangda ngore थोय हाबन पीसी पाससु लास्ट रिहर्सल दु जाउदे मयुम टेलीफोन तबरसु लाइन फंगदे कमाय तोक्सिगे लाइन फंगदम निं कंटेस्ट ने लौथोप ताबनी अदुदे कोई कंटेस्ट सेत्रांगा खतंग आइरेने तारा मरी दंगाय सो खोय लेपकी मतम दि सबसाना पाउथु कदबनी अदुगा मना सना फूड प्रोडक्शन की नुपा दुसु मैनेजर दुसु फोरम त तरुकते माय प्रोग्राम दु कैंसिल दो किनम तंग जगेबा करी तापी गदबा ए सुंबा ए ताउ लेक्चर तो कदम दंगिन थाजदना कई थबकिनो से थोई कौब कॉन्टेस्टेंट में यावरो यावरी करिगिनो मागी मरम सुम वाखा टाइंगन लापने सुमदबुनि मासी कोइना फोन तबुदसु फंगद्रे लाव हाइबसु लागद्रे अदुना मागा से कोइना की कॉन्टेस्ट से दे लौतो लेबनरे मागी से मागी मेम प्रॉब्लम का थोप माले यारगदी माबु खय हन बियोन हाजे की लाक्सबने करि थोना बिगे नंगना मरी मता सिंगलो होय यारगदी माबु कॉन्टेस्ट सिस्टम ती हन बियोबा अदुगी दरकार लेबो खुजिमग आई असिस्ट तौजगे यंगसी कई ले रे आई थोइबम तुना जगेन तौबने कईगिनो मागी मिस मनपुरी कॉन्टेस्ट की मतंगदा वाम तहरम गेन तौबने मा मिस तोप यार मानुपाने अदुबु ले फिल्म सिजी मादि नुपीने नंग चलो पुंजी में पमरांग खंगदव थौदो गतो तानो सिलकन आई मका ओनजे कंगु जबै तौलरबने मथु उन जगेबा यारे चलो चक्रो नत्रदी नतै किया सरो यारदी मिस कॉन्टेस्ट सांजीबा नंगी दंगी कनेम नहीं रा हां नहीं कनेम नहीं रा ऐनी माउ सोदिन यहनगने अदुबु यहनबु जोहनगने मसी थोप खुदोंग थिबदु नंग माय उन ngudra ऐ ngमगने मागी दमक ननो आई नंगोंदा थिंग पियर नंग मिस तो ननो यार मैं चल दी खर थोड़ा लोबा नुपी मैं तो होगा नुपी मैं चलो आइए अद मैं चल यार मैं वो हम चलो चलो लो रे फैदी मु चले तौरिसे पी ले हे असेंबा लाओ हम चलो अरे से इबानी पुन से को रिम से सेवा इबानी पुन से सेवा को लो कुछ तो पिछलो कान चालो यारे 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 याम फजरे 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 नोइने फास्टारे पुरा साबि सानौनिको नोइ मखादा कनामदा लेजे फजबदा ए नदि गइना मुसिनु पिदिबा
My name is Visesuri Oinam from Thawal Kiam Sipai. Good evening, everyone. This is Elizabeth Ningthodam from Brahmapur Chungkham Lekai. Good evening, everyone. I'm Tendulka Anubam from Pamul Lekai Magimako. Good afternoon to you all, and my dear respected judges. I am Katrimayam Sonika from Habumarak Chincham Lekai. Hi everyone, respected judges. Here is Thoi Thokjo, and my qualification, graduate, and my hobby, singing and dancing. Thank you. Laodana, sana batauroshi. Ine, laune. Ite je sigron changkre. To changye ba, yung laune. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯥꯡꯂꯨꯞꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯀꯥꯡꯕꯨꯅꯦꯅ ꯑꯩꯈꯣꯏ ꯂꯧꯅꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯧꯔꯤ ꯑꯗꯩꯗ ꯅꯨꯄꯤꯒꯤ ꯁꯝ ꯁꯦꯛꯁꯟ ꯑꯣꯐ ꯗ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯎꯋꯤ ꯁꯃꯥꯖꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯉꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯗ M.K. ꯕꯤꯅꯣꯗꯤꯅꯤ ꯁ꯭ꯄꯣꯔꯠꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤ ꯀꯣꯝ ꯁꯔꯤꯇꯥ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯑꯣꯏꯖꯔꯒꯁꯨ ꯈꯔ ꯍꯟꯖꯟꯕ ꯃꯐꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤꯁꯤꯡꯕꯨ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯉꯝꯖꯗꯦ ꯅꯨꯄꯤꯁꯤꯡꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯎꯁꯍꯣꯜ ꯋꯥꯔꯛ ꯉꯥꯛꯇ ꯇꯧꯍꯟꯗꯨꯅ ꯅꯨꯄꯤꯗꯤ ꯀꯥꯟꯅꯗꯕꯅꯤ ꯃꯌꯨꯝ ꯄꯥꯟꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯃꯒ ꯅꯨꯄꯤꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯕ ꯃꯅꯤꯡ ꯇꯝꯕ ꯄꯤꯗꯕꯁꯦ ꯃꯁꯤ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯝꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯥꯇꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯂꯩꯔꯤ ꯑꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯂꯩ ꯍꯥꯏꯖꯅꯤꯡꯗꯦ ꯅꯨꯄꯤꯒꯤ ꯒꯨꯟꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯅꯩꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? Thank you, ma'am, for the question. Nupi nupa, ishona sembada, nupi ni hena, akhanana, semambadawna tawi, maramdi, nupi da, taibang shumatpa, gun kaya, ishona pibirami, magunduna, malem sida, ima haina mingtholaga, miyamna khangnaribani, masida mina mi bunung shiba, chikona konba, ngakpi haiba, migi thamoy inghanba, adugumba gun maya mayaw. Masinoy batay. Taibang sema mapuno pao. Nupigi pasabada ngawi hainaribani. Thank you. Thank you so much, Thoi Thokjong. That was indeed a beautiful answer. World asi yamna safatle. Medical science ki maten na sidi. Akoina nandaba ningdaba kayama. Tayang matung na may paglong matung day kogi kunci Maria se atuk matik nungai re. Nupi na nupa wan ba
नत्रगा नुपाना नुपी ओनबगुमसी अफबने हाइना लौब्रा नुपीना नुपा ओनबगी थौसे याजनी हाइन लौई मरमदी यौरलिबा नुपी ओइबगी अपाम्बा अदो मखोइदा फंगनबदो अई मोद यागनी हाइन खल So among the 5 finalists, names of 3 girls are in my hand right now. One is second runners-up. Miss Manipur 2012 goes to Miss Monica Catrimayo. Ladies and gentlemen, second runners-up, Miss Monica Catrimayo. There it is, the beautiful lady, Miss Monica, Queen, second runner-up of Miss Manipur 2012, that is Cameron, please give your... And the first runners-up goes to Elizabeth Ninkosam. Ladies and gentlemen, Elizabeth Ninkosam, first runners-up of Miss Manipur 2012. Another beautiful lady. Let me announce the Miss Manipur 2012 to you all. The one and only Miss Thoi Tokchong. Ladies and gentlemen, Miss Manipur 2012. 네, 이제 미스터리 영une, 이제 미스터리. 아니 하죠. 저도 왜 바크네나. 저도 왜 바크네나. ꯆꯨꯝꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏꯌꯣꯟ ꯂꯣꯏꯔꯦ ꯆꯨꯝꯕ ꯑꯩ ꯅꯪꯕꯨ ꯁꯦꯔꯥꯟꯅꯅ ꯈꯜꯂꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯍꯩ नखोइबु यानिंग्रो नुपाना नुपी साबी सिना मिस ताखिबसे आई सु नुपीनी नखोइ सु नुपीनी नुपा माना नुपी खुनाइ सिबु सिंगबने मासे नुपानी ने नोइ खंगद्रो कई नासिनो सुनिया यारो यारिनि तौरिबा थबकसे कोइ नुपी खुनाइ बु चिन्थाबा नत्रो अदुदि नखोइ मयाम जंगगा असैनि हाइसे चलो चलो परपसलगा हाइसो मयाम अमता नाइबि ngasiगी मिस कॉन्टेस्ट असे सुग्या या जनिंगदि नुपाना नुपी साबिमना मिस ताबा हाइबसे मसि समाज की येगनबा अमनि मसि मयामना बिचार हाखो इने केदरगे इने से 아이네 그걸 이제 따버리네. 이네 그대로게. 이네. मैं पुनः पुलिस से नंतर ताबियो मैं अंदर से कुछ सपा ngasi Miss Manipur 2012 की टाइटल फंगबी थोई थोकचोंगी मरम द मियाम से चेनेरी बसी मांग लुपीने है बकी सब सबा क्लेरिफिकेशन डॉक्टर सर्टिफिकेट डॉक्यूमेंट सिंबा को पुस्तली होय वारी इमसे सासिला बोलो मरम दुन ngasi तिनबिरो मियाम मरतगी खबिनिंग चेक तोबिनिंग यार बसु ऑर्गेनाइजिंग कमिटी की मनाक लागा वाताना बिबा यागनी अदुन ngasi अखोइने सिंजरबा कॉन्टेस्ट असि येबिगी राइट येबिगी हक कुमने नेनेरा मतुंगा सिंजबरी आई वाम ताई अदुगा मैम पुनम इसाई सागी फमन फमदुरा प्रोग्राम से मखा चथबदा मतें पांगबियो करी
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯈꯨꯅꯥꯏꯕꯁꯤꯡꯅꯗꯨꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯅꯪꯅ ꯌꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯤꯡꯖꯕꯁꯤꯗ ꯅꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯁꯃꯥꯖꯇ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯕꯒꯦ ꯅꯪ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯁꯥꯔꯒ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯩ ꯑꯃꯗꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯂꯤꯛꯂꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯇꯩꯅ ꯇꯧꯔꯨꯕꯁꯨ ꯑꯩꯗꯤ ꯇꯧꯗꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪꯗꯤ ꯃꯤ ꯅꯠꯇꯦꯅꯦꯍꯦ ꯁꯥꯅꯤ ꯁꯥ ꯁꯥꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ 이제 그이노 또 비리두고 닉라 그이노 또 비리두고 닉라 헤이 또 뭐야 레레 닉라 한도 나이쿠 이제부터 나이쿠 이제 헤이 뭐지 그놈네 한도 사토 하이베네 닉라 한도 이모네도 많이 또 비가 한도 하이베네 간비가 한도 이제 나이쿠 봐 나이쿠 하이베네 한도 나이쿠 봐 한도 하이베네 한도 또 비가 헤이 닉라 나이쿠 헤이 토이 토이 no 토이 no cái tôi là no 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 nâng tôi gì cái nó ha nâng tôi gì cái nó no ha nâng tôi gì cái nó no 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 hey no no ai lal래 이마 nâng tôi muốn cái gì sa này sa no 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 nâng tôi gì cái nó no 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 아이고 너구이구나 no 녀석이 참하시다 닝당나 행은 이유보다 no 이마 나다 no 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 나다 no 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 nâng cái đó nâng cái đó kìa no 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 Ai đạp vào đây, ai đạp vào đây. Đi nào hả lên thôi. Không lộ. Ai đây đâu hả lên. Ai đây đâu. Thôi. Thôi. Hey. 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 Ah!